ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯀꯩꯊꯦꯜ ꯑꯃꯗ ꯐꯤꯒꯤ ꯂꯨꯛꯃꯥꯏ ꯄꯥꯟꯕ ꯐꯤ ꯃꯈꯜ ꯃꯈꯜ ꯌꯣꯟꯕ ꯇꯥꯊꯣꯠ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯇꯥꯊꯣꯠ ꯆꯍꯤ ꯅꯧꯔꯤꯕꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯆꯍꯤ ꯁꯨꯒꯦ ꯍꯥꯏꯅ ꯁꯨꯔꯕꯗ 32ꯃꯨꯛꯇ ꯉꯥꯏꯔꯝꯈꯤꯅꯤ꯫ ꯃꯥꯏꯊꯣꯡ ꯌꯦꯡꯕꯗ ꯃꯤꯅ ꯅꯨꯡꯁꯤꯕ ꯔꯥꯁꯤ ꯑꯃ ꯆꯦꯜꯂꯤ꯫ ꯀꯨꯆꯨꯗꯨꯅꯒ ꯉꯧꯔꯞ ꯆꯠꯂꯤ꯫ ꯃꯥꯒꯤ ꯄꯣꯠꯐꯝ ꯃꯄꯥꯗꯨ ꯂꯥꯟꯗꯨꯅ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯗ ꯃꯍꯥꯛꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯦꯛꯇ ꯀꯧꯏ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯆꯦꯒꯤꯗ ꯐꯤ ꯐꯖ ꯐꯖꯕ ꯌꯥꯝꯅ ꯌꯥꯎꯏ, ꯌꯦꯡꯈꯤꯁꯤ ꯂꯥꯛꯑꯣ꯫ ꯅꯈꯣꯏꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯣꯡꯅ ꯄꯤꯒꯦ, ꯌꯦꯡꯁꯤ ꯂꯥꯎꯍꯩ꯫ ꯅꯨꯄꯤ ꯑꯅꯤꯗꯨ ꯁꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯈꯤ꯫ ꯃꯗꯨꯗ ꯇꯥꯊꯣꯠꯅ ꯁꯨꯒꯠꯇꯨꯅ ꯍꯩꯖꯩ꯫ ꯑꯁꯨꯛ ꯐꯖꯅ ꯀꯧꯕꯁꯤꯗꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕ ꯖꯥꯠꯅꯣ? ꯏꯔꯦꯟꯖꯅ ꯑꯩꯁꯨ ꯍꯥꯏꯔꯤꯗꯅ ꯐꯤ ꯃꯆꯥ ꯑꯃꯅꯤ ꯌꯦꯡꯕꯗ ꯃꯈꯣꯏꯕꯨ ꯀꯨꯠꯂꯅꯤ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏꯕꯤꯒꯦꯍꯦ, ꯀꯩꯊꯦꯜꯁꯤꯗ ꯐꯤ ꯌꯣꯟꯅꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯐꯤ ꯑꯁꯤꯅ ꯐꯖꯕ ꯏꯍꯦꯟ ꯍꯦꯟꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯧ ꯅꯍꯥ ꯅꯨꯄꯤ ꯑꯃꯈꯛ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯦ, ꯏꯆꯦ, ꯐꯤ ꯑꯃꯅꯤꯗ ꯌꯦꯡꯒꯦꯕ꯫ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯀꯔꯝꯕ ꯐꯤ ꯌꯦꯡꯁꯤꯒꯦ ꯏꯅꯥꯎ? ꯁꯤꯗ ꯂꯩꯔꯤꯕꯁꯤꯡꯁꯤꯗ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯁꯣꯝꯗꯁꯨ ꯌꯥꯝꯅ ꯂꯩꯔꯤ, ꯁꯣꯝꯗ ꯌꯥꯜꯂꯤꯁꯦ ꯁꯤꯁꯨ ꯌꯦꯡꯉꯣ, ꯐꯖꯕꯒꯤꯗꯤ ꯂꯣꯏꯅ ꯐꯖꯕꯅꯤ꯫ ꯅꯨꯄꯤꯗꯨ ꯃꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯌꯥꯜꯂꯤꯕ ꯐꯤꯁꯤꯡ ꯑꯗꯨꯗ ꯍꯣꯌꯦꯡ ꯌꯦꯡꯉꯤ꯫ ꯍꯥꯏꯔꯛꯏ ꯑꯃꯨꯛ, ꯁꯤꯒꯤ ꯑꯉꯥꯡꯕꯁꯤ ꯁꯤꯃꯨꯛꯇ ꯌꯦꯡꯒꯦꯅꯦ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯦ ꯂꯧꯊꯕꯤꯔꯒꯦ ꯍꯥꯏꯔꯒ ꯍꯧꯒꯠꯇꯨꯅ ꯌꯥꯜꯂꯤꯕ ꯐꯤꯗꯨ ꯂꯧꯊꯩ꯫ ꯑꯗꯨꯒ ꯄꯤ꯫ ꯁꯦ ꯌꯦꯡꯉꯣ꯫ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯇꯥꯊꯣꯠꯅ, ꯀꯩꯅꯣ ꯄꯥꯏꯔꯒ ꯌꯦꯡꯕꯅ ꯐꯤ ꯐꯖꯕ ꯀꯔꯝꯍꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯍꯦꯛꯇ ꯏꯟꯁꯤꯜꯂꯣ, ꯌꯥꯟꯁꯤꯜꯂꯨꯅꯦ꯫ ꯅꯁꯥꯗ ꯌꯥꯟꯁꯤꯜꯂꯀꯥꯟꯗ ꯊꯤꯕ ꯐꯖꯕ ꯈꯪꯒꯗꯕꯅꯤ꯫ ꯏꯟꯁꯤꯜꯂꯨ ꯏꯅꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯐꯤꯗꯨ ꯏꯟꯁꯤꯜꯂꯤ ꯆꯥꯏꯕꯤ꯫ ꯃꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ, ꯀꯌꯥ ꯐꯖꯕ ꯑꯣꯏꯗꯦꯗ ꯏꯆꯦ ꯃꯁꯤ꯫ ꯃꯆꯨꯁꯦ ꯑꯩꯉꯣꯟꯗ ꯏꯆꯥ ꯆꯥꯟꯅꯗꯕꯒꯨꯝ ꯇꯧꯏ꯫ ꯏꯁ, ꯀꯅꯥꯅ ꯑꯗꯨꯒꯤ ꯃꯆꯨꯗꯣ ꯅꯉꯣꯟꯗ ꯏꯟꯕꯗ ꯆꯥꯟꯅꯗꯦ ꯍꯥꯏꯔꯤꯕ? ꯌꯥꯝ ꯆꯥꯟꯅꯩ ꯏꯕꯦꯝꯃ꯫ ꯑꯗꯨ ꯏꯟꯕꯗꯅꯦ ꯂꯝ ꯉꯥꯟꯊꯣꯛꯏ, ꯌꯥꯝ ꯐꯖꯩ ꯀꯩꯅꯣ꯫ ꯃꯆꯨꯁꯦ ꯑꯌꯥꯛ ꯑꯔꯥꯛꯇꯤ ꯌꯥꯝꯅ ꯄꯥꯝꯖꯕ, ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯏꯁꯥꯒꯤ ꯀꯨꯆꯨꯁꯤꯗ ꯍꯦꯛꯇ ꯕꯤꯠ ꯇꯦꯛꯄ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯕꯦꯝꯃ, ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯃꯆꯨꯗꯣ ꯈꯟꯗꯨꯅ ꯏꯟꯒꯗꯕꯅꯤ ꯀꯩꯅꯣ꯫ ꯑꯩ ꯌꯥꯔꯅꯤꯗ ꯁꯤꯒꯤ ꯐꯤꯁꯦ꯫ ꯁꯤꯒꯤ ꯐꯤꯁꯤꯗ ꯐꯤꯗꯥ ꯃꯥꯟꯅꯕꯗ ꯁꯥꯃꯨ ꯃꯆꯨꯒꯨꯝꯕ ꯂꯩꯒꯗ꯭ꯔꯣ? ꯁꯥꯃꯨ ꯃꯆꯨꯗꯤ ꯂꯩꯔꯣꯏ, ꯁꯥꯃꯨ ꯃꯔꯨꯝ ꯃꯆꯨꯗꯤ ꯂꯩꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯋꯥꯇꯥꯁꯤꯗ ꯆꯥꯏꯕꯤꯅ, ꯁꯥꯃꯨ ꯃꯔꯨꯝ ꯃꯆꯨ ꯍꯥꯏꯗꯤ ꯀꯔꯝꯕ ꯃꯆꯨꯕꯨꯅꯣ ꯍꯥꯏꯁꯤꯁꯦ? ꯑꯃꯨꯛꯇꯕꯨ ꯇꯥꯗ꯭ꯔꯤ꯫ ꯅꯠꯇꯦ, ꯁꯥꯃꯨꯕꯨ ꯃꯔꯨꯝ ꯀꯣꯛꯄ꯭ꯔꯅꯦ? ꯀꯣꯛꯇꯦ, ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯃꯤꯡꯅꯤ ꯀꯩꯅꯣ꯫ ꯑꯁꯨꯃꯥꯏꯅ ꯉꯥꯛꯇ ꯍꯥꯏꯅꯔꯤꯕ꯫ ꯃꯆꯨ ꯀꯥꯏꯗꯤ ꯐꯖꯈ꯭ꯔ ꯄꯣꯠꯅꯤ, ꯏꯆꯦ ꯄꯨꯊꯣꯛꯄꯤꯔꯛꯀꯦ ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯇꯨ ꯁꯤꯅꯤ, ꯐꯖꯗ꯭ꯔꯥ? ꯍꯩꯃꯥ, ꯁꯤ ꯑꯣꯏꯔꯦ꯫ ꯃꯆꯨꯁꯦ ꯑꯎꯕ ꯃꯆꯨ ꯃꯥꯜꯂꯤꯗ ꯁꯤꯗꯤ꯫ ꯏꯜꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯣ, ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯄꯛꯆꯕ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯈꯣ ꯍꯥꯏꯕ꯫ ꯑꯗꯨꯗꯤ ꯍꯦꯛꯇ ꯏꯜꯂꯒꯦꯀꯣ ꯏꯆꯦ꯫ ꯏꯟꯁꯤꯜꯂꯨ, ꯄꯛꯆꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯐꯤꯗꯨ ꯏꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ꯫ ꯃꯆꯨꯁꯦ ꯍꯩꯅ ꯐꯥꯠꯇ꯭ꯔꯦꯗ ꯏꯆꯦ꯫ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨ ꯃꯆꯨꯒꯗꯤ ꯌꯥꯎꯒꯗ꯭ꯔꯥ? ꯑꯗꯨꯒꯨꯝꯕ ꯐꯤ ꯃꯈꯜꯗꯗꯤ ꯂꯩꯔꯣꯏꯕꯣ, ꯑꯇꯣꯞꯄꯗꯤ ꯂꯩꯅꯤ꯫ ꯑꯗꯨ ꯌꯦꯡꯒꯦꯅꯤ ꯏꯆꯦ, ꯄꯨꯊꯣꯛꯄꯤꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ, ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯐꯤꯗꯨ? ꯑꯩꯕꯨ ꯁꯤ ꯂꯩꯔꯦ꯫ ꯁꯠ ꯁꯠꯇꯣꯛꯇꯨꯅ ꯄꯨꯊꯣꯛꯏ꯫ ꯑꯗꯨꯒ ꯐꯠ ꯇꯤꯡꯊꯣꯛꯏ꯫ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯖꯕꯅꯤ, ꯍꯟꯗꯛꯀꯤ ꯀꯨꯝꯒꯤ ꯁꯤꯒꯤ ꯐꯤ ꯃꯈꯜꯁꯤꯅꯅꯦ ꯆꯠꯄ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯜꯂꯤ꯫ ꯃꯆꯨꯁꯤꯁꯨ ꯌꯦꯡꯕꯗ ꯏꯪ ꯏꯪ ꯂꯥꯎ꯫ ꯁꯤꯒ ꯃꯆꯨ ꯆꯞ ꯃꯥꯟꯅꯕ ꯄꯨꯂꯞ 10ꯃꯨꯛ ꯂꯥꯛꯄꯅꯤ, ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦ꯫ ꯁꯤꯃꯇꯪ ꯉꯥꯏꯔꯕꯅꯤ, ꯁꯤ ꯂꯩꯔꯣ, ꯏꯆꯦꯅ ꯍꯣꯡꯅ ꯄꯤꯅꯤꯗ꯫ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨ ꯃꯆꯨꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯆꯨꯅꯤ꯫ ꯑꯗꯣ ꯏꯆꯦ, ꯐꯤꯗꯥꯁꯦ ꯏꯐꯠ ꯐꯠꯇꯕ ꯃꯥꯜꯂꯤꯗ꯫ ꯀꯥꯏꯗꯒꯤ ꯋꯥꯅꯣꯗ ꯏꯕꯦꯝꯃ, ꯌꯦꯡꯉꯨꯁꯦ, ꯁꯨꯛ ꯐꯔꯤꯕꯁꯤꯕꯣ꯫ ꯐꯤ ꯑꯗꯨ ꯍꯥꯏꯐꯦꯠ ꯃꯈꯨꯠꯇꯨꯅ ꯄꯥꯏꯗꯨꯅ ꯇꯛꯏ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ, ꯁꯤꯕꯨ ꯐꯤꯗꯥ ꯐꯠꯇꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ? ꯌꯥꯝꯅ ꯐꯕ ꯐꯤꯅꯤ, ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤꯀꯣ꯫ ꯌꯣꯠꯄꯤꯗ ꯄꯜꯂ ꯐꯥꯎꯕ ꯍꯦꯛ ꯁꯦꯒꯥꯏꯔꯣꯏꯗꯕ ꯐꯤꯗꯥꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯄꯥꯝ ꯐꯥꯠꯇꯦ, ꯃꯆꯨꯕꯨꯗꯤ ꯄꯥꯝꯂꯕ ꯐꯤꯗꯥꯁꯤ ꯄꯥꯝꯗ꯭ꯔꯦ꯫ ꯏꯆꯦ, ꯑꯇꯣꯞꯄ ꯐꯤꯗꯥꯗ ꯑꯁꯤꯒꯨꯝꯕ ꯃꯆꯨꯗꯤ ꯂꯩꯔꯣꯏꯗ꯭ꯔꯣ? ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯐꯤꯗꯥꯒꯤ ꯃꯆꯨꯁꯦ ꯁꯤꯗꯗꯤ ꯀꯌꯥ ꯂꯥꯛꯇꯕꯅꯤꯅꯦ꯫ ꯑꯇꯣꯞꯄ ꯃꯆꯨ ꯑꯣꯏꯅ ꯌꯦꯡꯉꯨ ꯀꯩꯅꯣ꯫ ꯇꯨ, ꯁꯤꯗ ꯌꯥꯜꯂꯤꯁꯤꯡꯁꯤꯗꯅꯦ ꯑꯄꯥꯝꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯁꯤꯒꯤ ꯎꯔꯦꯡ ꯃꯆꯨ ꯀꯥꯏꯁꯦ ꯌꯦꯡꯉꯨ ꯀꯩꯅꯣ꯫ ꯅꯪꯗꯤ ꯃꯧ ꯅꯍꯥꯅꯤꯅ ꯄꯛꯁꯨ ꯌꯥꯝꯅ ꯄꯛꯆꯅꯤ꯫ ꯀꯨꯆꯨ ꯑꯁꯤꯗ ꯌꯥꯔꯣꯏꯗ ꯏꯆꯦ, ꯈꯔ ꯏꯪꯕ ꯑꯣꯏꯅ ꯌꯦꯡꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯒ ꯇꯨ,
ꯁꯤꯗ ꯊꯨꯞꯂꯒ ꯃꯔꯣꯟ ꯂꯩꯔꯤꯕꯁꯦ ꯁꯤꯗꯒꯤ ꯌꯦꯡꯉꯨ ꯑꯌꯤꯡꯕ ꯃꯆꯨ ꯉꯥꯛꯇꯅꯤ ꯆꯥꯏꯕꯤꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯈꯨꯠꯇꯨꯅ ꯊꯤꯟꯗꯨꯅ ꯍꯥꯏ ꯁꯤ ꯌꯦꯡꯒꯦ ꯀꯔꯤ ꯃꯆꯨ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕꯣ ꯁꯤꯔꯣ ꯁꯤꯔꯣ ꯑꯍꯣꯏ ꯏꯆꯦ ꯀꯔꯤ ꯃꯆꯨꯅꯣ ꯁꯤꯕꯣ ꯆꯥꯕꯣꯛꯄꯤ ꯃꯆꯨꯅꯤ ꯍꯩꯃꯥ ꯆꯥꯕꯣꯛꯄꯤ ꯃꯆꯨ ꯀꯥꯏꯅꯁꯨ ꯂꯩꯕ ꯑꯣꯏꯔꯦ ꯂꯩ ꯏꯕꯦꯝꯃ ꯃꯆꯥ ꯌꯥꯎꯕ ꯉꯝꯗꯕ ꯅꯨꯄꯤꯁꯤꯡꯅ ꯃꯁꯤꯒꯤ ꯐꯤꯁꯤ ꯏꯜꯂꯒꯅꯦ ꯃꯁꯦ ꯃꯆꯥ ꯌꯥꯎꯕ ꯉꯝꯃꯤꯗꯅ ꯍꯥꯏꯅꯔꯤꯕꯅꯤ ꯐꯁꯨ ꯌꯥꯝ ꯐꯖꯕꯅꯤ ꯁꯤ ꯇꯤꯡꯊꯣꯛꯀꯦ ꯁꯤ ꯌꯦꯡꯉꯨ ꯐꯖꯕ ꯑꯣꯏꯗꯦꯗ ꯁꯤ ꯃꯆꯨꯁꯦ ꯑꯩꯉꯣꯟꯗ ꯏꯜꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯩꯗꯤ ꯏꯆꯦ ꯍꯟꯗꯛꯇ ꯊꯥꯁꯨ ꯂꯦꯞꯂꯤ ꯑꯣ ꯀꯅꯥꯅ ꯈꯪꯅꯤꯒꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯇꯨ ꯁꯤ ꯌꯦꯡꯉꯨ ꯑꯉꯥꯡ ꯅꯨꯄꯥ ꯄꯣꯛꯄ ꯃꯆꯨꯅꯤ ꯁꯤꯃ ꯅꯉꯣꯟꯗ ꯌꯥꯝ ꯆꯥꯟꯅꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯑꯋꯥꯎꯕ ꯃꯆꯨꯗꯅ ꯑꯉꯥꯡꯕꯅ ꯐꯩꯅ ꯌꯨꯡꯅ ꯆꯤꯡꯕ ꯑꯃ ꯄꯨꯊꯣꯔꯛꯏ ꯆꯥꯏꯕꯤꯅ ꯑꯉꯥꯡ ꯅꯨꯄꯥ ꯄꯣꯛꯄ ꯃꯆꯨ ꯍꯥꯏꯕ ꯍꯣꯏꯅ ꯌꯦꯡꯉꯣ ꯁꯤꯕꯨ ꯄꯥꯝꯗꯕ꯭ꯔꯣ ꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯁꯦꯡꯕꯔꯅꯦ ꯑꯁꯦꯡꯕꯅꯤ ꯇꯨ ꯁꯤꯗꯒꯤ ꯁꯤꯅꯅꯦ ꯑꯉꯥꯡ ꯅꯨꯄꯤ ꯄꯣꯛꯄ ꯃꯆꯨ ꯈꯥꯏꯗꯨꯅ ꯂꯩꯔꯤ ꯄꯣꯠꯅꯤꯗ ꯅꯪꯁꯨ ꯅꯆꯥꯅꯨꯄꯥ ꯍꯥꯟꯅ ꯄꯣꯛꯄ ꯄꯥꯝꯂꯕꯗꯤ ꯁꯤ ꯏꯜꯂꯣ ꯅꯪꯉꯣꯟꯗ ꯄꯛꯁꯨ ꯌꯥꯝꯅ ꯄꯛꯆꯔꯅꯤ ꯁꯤ ꯂꯧꯈ꯭ꯔꯣ ꯁꯨꯃꯥꯏꯅ ꯃꯔꯥꯡ ꯇꯧꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯗꯦꯗ ꯀꯩꯁꯨ ꯏꯅꯤꯡꯗꯦ ꯇꯥꯊꯣꯠ ꯉꯁꯥꯏꯗꯒꯤ ꯅꯨꯄꯤꯗꯨꯗ ꯈꯗꯥꯡ ꯊꯥꯗꯕꯗ ꯃꯍꯥꯛ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯥꯅ ꯌꯣꯜꯂꯤꯕ ꯐꯤ ꯑꯗꯨꯗꯕꯨ ꯑꯃꯅꯤ ꯁꯤꯠꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯋꯥꯟ ꯍꯦꯛꯇ ꯈꯗꯥꯡ ꯊꯥꯗꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯋꯥꯔꯒ ꯇꯣꯛꯏ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯍꯥꯏ ꯍꯦꯔ ꯏꯅꯥꯎ ꯐꯤ ꯃꯇꯠ ꯑꯃ ꯌꯦꯡꯕꯗ ꯑꯗꯨ ꯌꯧꯅ ꯈꯟꯕ ꯍꯧꯅꯗꯦꯗ ꯐꯤ ꯑꯃꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯏꯅꯅꯤ ꯍꯥꯏꯒꯦ ꯃꯇꯝ ꯈꯔ ꯈꯤꯛꯈꯤ ꯋꯥꯅꯤ ꯑꯃ ꯀꯣꯛ ꯂꯩꯔꯒ ꯏꯟꯕ ꯌꯥꯕꯗꯨꯕꯣ ꯏꯆꯦ ꯑꯩꯗꯤ ꯈꯔ ꯂꯥꯏꯔ ꯅꯪ ꯂꯩꯌꯦ ꯐꯤ ꯐꯅꯦꯛ ꯑꯍꯟꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯂꯩꯕ ꯉꯝꯗꯦ ꯑꯗꯨꯅ ꯂꯩꯔꯤꯉꯩꯁꯤꯗ khara phajaba khara koina sekadaba khalaga leige haina tawbani aduboba yamna khanbasu karisu kanadabani ko khalaga koizoma phangi dana hainabado nangbu khangdro nairaga ngapum to I hainari bududi sia ima hai pema ha nangi sidi phi leiba lakwa natre tawrise aingonda pawrok takpa lakwa ga manari aduina karambo ni yenglisiga saibina leiba phi singa tu ta munni yengdun haire apambabu amata yaudriche hera nangsu adu de haimandra adu kyamna leiriba iwoliba phi singa sidabu apamamta yaudri sibu tati nangi namit ani dubu yadrabra karino apamamta yaudri aisi apamado yauradi aisu kok leirani kaino iche apamba yaudri atopodo ni yenglurage asyai do na mamai set leithoki maduta tathotna nang horoi mata ngai khoni ina siung te yeng kho kai doge si yengo handak aina puthora kadoriba phi asidinya hek ubada nang soitna pamni ai puthora ki yeng kho asum nairak podagi saibi mamai set amuk leisilei yengduna lei tathotna phi du puthora tun hai si yengu se si madi nang soitna pamni urabra masu sikam dawya ngaudro nang bo kari masu haidu nu si sibo amu basu yaw sini lehau pambida kwak na tom masu hairi do aima phajadrosya simadi khra phajai aina haidro simadi nangna soitana pamni haidana phajai je se insilongta insilaga yengo masada insindun hairi simadi khara yari je mamalbu kayam haidoino sibo tathotna nokphet tawduna kayam bu sondawri haige hausikan sia phi phane ki mamal yaura potnida sumdawroina mingoda kaidi humpu humdra haidawribani nang oibagi se yankai manga du tawram yankai manga piramoba tangmandro dudi che kadai degi tangbano dai bema se nakhoi na di aikoi na nya phi phani ki yoli basida sendong yam phanglamgani kaina khalamgani ko phangde nakhoi su phi phani yola kana khang si aikoi na phi yon bi degi amuk lautha matam da nya phi amada duba yankai ma thoi adu dum tingkhrabani aikoi na nakhoi degi nya sendong oina sahori basya supnagi duba mari manga tani lupa tara phawba yobba nateba asidagi tek phanglakpa sendong kharaduna aikhoisu isa iwa thakli yum punaribani ichene phigi pari puri phakdokpiri aina haijabadi mamalse khara tangi hain haijabani khara taw kainu ite yankai manga dudagi tabadi ise ngamnaroine khara taroba si lawkhrage lawdana chatpasu nungaitre tathot haiphet mamituna yengduna sor asangba mu hondoklaga asumna hai pharisi lupa ama tarage yankai mari du piru lupa ama khak taw bu kai nui che ta da bu gumani yankai pirage si phau yam ta na haidrabani ko adudi mahut phangdri na yar roi dudi ya lu kai no ko mahut phangdana karmai yon doi no ina
ꯅꯪ ꯁꯨꯡꯇ ꯈꯜꯂꯨ ꯀꯩꯅꯣ ꯌꯥꯡꯈꯩ ꯄꯤꯔꯒꯦ ꯑꯗꯨꯝ ꯂꯩꯈ꯭ꯔꯒꯦꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯏꯅꯥꯎ ꯃꯍꯨꯠ ꯐꯪꯗꯦ ꯍꯥꯏꯕ ꯌꯥꯡꯈꯩ ꯃꯔꯤꯗꯣ ꯑꯗꯨꯝ ꯄꯤꯔꯣ ꯅꯪꯅ ꯍꯦꯟꯅ ꯑꯣꯏꯖꯔꯕꯅꯤ ꯃꯤꯉꯣꯟꯗ ꯑꯣꯏꯔꯝꯂꯕꯗꯤ ꯂꯨꯄꯥ 60 ꯑꯗꯒꯤ 65ꯗꯤ ꯁꯦꯠꯇꯅ ꯂꯧꯍꯧꯔꯗꯕꯅꯤ ꯑꯩ ꯑꯣꯏꯕꯒꯤ ꯇꯥꯔꯨꯕꯁꯤ ꯌꯥꯔꯦ ꯁꯦꯜꯁꯨ ꯀꯌꯥ ꯌꯥꯎꯗꯦ ꯇꯧꯕꯅꯤ ꯏꯆꯦ ꯃꯊꯪ ꯂꯩꯕꯗꯅꯦ ꯁꯣꯏꯗꯅ ꯍꯥꯎꯀꯦ ꯏꯆꯦ ꯃꯗꯨꯗꯤ ꯌꯥꯔꯣꯏꯃꯤ ꯅꯪꯕꯣ ꯏꯆꯦꯁꯨ ꯅꯪꯒꯤ ꯃꯥ ꯌꯦꯡꯂꯒ ꯐꯅ ꯇꯥꯅ ꯍꯥꯏꯔꯤꯗꯅ ꯁꯦ ꯌꯥꯡꯈꯩ ꯃꯔꯤꯗꯣ ꯀꯣꯛ ꯄꯤꯔꯣ ꯑꯩ ꯉꯁꯤꯒꯤꯅꯦ ꯈꯨꯂꯥꯡꯈꯥꯡꯒ ꯑꯃꯠꯇ ꯀꯧꯕ ꯅꯠꯇ꯭ꯔꯤ ꯈꯨꯂꯥꯡꯈꯥꯡ ꯑꯣꯏꯕꯒꯤꯁꯨ ꯍꯣꯡꯅ ꯄꯤꯔꯕꯅꯤ ꯆꯥꯏꯕꯤꯅ ꯀꯟꯅ ꯍꯥꯏꯔꯤ ꯌꯥꯡꯈꯩꯗ ꯌꯥꯗ꯭ꯔꯗꯤ ꯂꯧꯔꯔꯣꯏꯗꯦ ꯏꯆꯦ ꯇꯥꯊꯣꯠꯁꯨ ꯁꯤꯗ ꯇꯠꯇꯨꯅ ꯍꯥꯏꯔꯤ ꯌꯥꯡꯈꯩꯗꯗꯤ ꯏꯅꯥꯎ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯁꯤꯒꯨꯝꯕ ꯐꯤ ꯑꯁꯤꯗ ꯂꯨꯄꯥ 50ꯗ ꯀꯗꯥꯏꯗ ꯐꯪꯒꯦ ꯌꯦꯡꯉꯨ ꯅꯪꯅꯕꯨ ꯐꯪꯂꯕꯗꯤ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯁꯤ ꯂꯦꯝꯅ ꯄꯤꯊꯣꯛꯀꯦ ꯅꯈꯣꯏ ꯄꯣꯠ ꯌꯣꯟꯕꯤꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ ꯍꯦꯔꯥ ꯅꯪꯅ ꯑꯗꯨ ꯈꯪꯕꯤꯌꯨ ꯎꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯈꯣꯏꯁꯨ ꯁꯤꯅ ꯆꯔꯥ ꯇꯥꯜꯂꯤꯕꯅꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯤꯗ ꯐꯝꯂꯤꯕ ꯑꯩꯈꯣꯏꯁꯨ ꯃꯤꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯦꯜ ꯂꯧꯅꯤꯡꯗꯦꯅꯦ ꯐꯤ ꯑꯃ ꯌꯣꯟꯕꯗ ꯂꯨꯄꯥ 2-3 ꯐꯥꯎꯕꯅ ꯐꯧꯗ꯭ꯔꯗꯤ ꯐꯤ ꯌꯣꯟꯕꯩ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤ ꯑꯗꯨꯝꯅꯒ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯆꯥꯏꯕꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯆꯦ ꯂꯧꯔꯔꯣꯏꯒꯦ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯌꯦꯡꯖꯔꯨꯔꯒꯦ ꯇꯥꯊꯣꯠꯁꯨ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯗꯨꯅ ꯍꯥꯏ ꯍꯣꯏ ꯌꯦꯡꯉꯨꯔꯣ ꯏꯕꯦꯝꯃ ꯁꯤꯒꯤ ꯐꯤꯗꯥꯁꯤꯗ ꯑꯩꯅ ꯂꯨꯄꯥ 50ꯗ ꯌꯣꯟꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯗꯤꯅꯦ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯌꯣꯜꯂꯣꯏ ꯁꯤꯠꯇꯁꯅꯨ ꯂꯩꯖꯁꯅꯨ ꯑꯗꯨꯝ ꯁꯦꯟꯗꯣꯡ ꯐꯪꯗꯅ ꯄꯣꯠ ꯌꯣꯟꯒꯗꯕ ꯇꯥꯊꯣꯠ ꯅꯠꯇꯦ ꯑꯩ ꯆꯥꯏꯕꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯥꯊꯣꯠ ꯍꯦꯟꯅ ꯁꯥꯎꯅ ꯂꯩꯍꯧꯏ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯉꯥꯡꯅꯕ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯗꯕꯁꯤꯕꯣ ꯑꯁꯨꯛ ꯐꯖꯕ ꯐꯤꯁꯤꯕꯨ ꯂꯨꯄꯥ 50ꯇꯃꯛ ꯄꯤꯒꯦ ꯆꯤꯜ ꯑꯁꯤ ꯍꯦꯛ ꯊꯤꯅꯤꯡꯉꯛꯑꯗꯤꯅꯦ ꯈꯠꯅꯅꯤꯡꯉꯛꯄ ꯇꯣꯛꯑꯣ ꯂꯩꯔꯨꯅꯨ ꯂꯩꯖꯁꯅꯨ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯛꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯅ ꯈꯜꯂꯝꯈꯤꯕꯒꯤ ꯐꯤ ꯃꯌꯥꯝ ꯑꯃ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨ ꯍꯦꯟꯅ ꯌꯥꯡꯈꯠꯂꯛꯂꯤ ꯐꯤꯁꯨ ꯀꯣꯏꯆꯥꯏ ꯂꯣꯏꯅ ꯆꯥꯏꯊꯣꯛꯂꯝꯕ ꯑꯃꯠꯇꯁꯨ ꯂꯩꯇꯕ ꯁꯤꯗꯕꯨ ꯀꯅꯥꯒꯤ ꯃꯤꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤꯗ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯑꯃꯠꯇꯁꯨ ꯍꯦꯛ ꯂꯩꯈꯤꯗꯕ ꯁꯤꯕꯨ ꯃꯈꯣꯏ ꯃꯄꯥꯗꯣ ꯂꯥꯛꯂꯒ ꯊꯨꯞꯄꯤꯔꯅꯤ ꯍꯥꯏꯕ꯭ꯔꯣ ꯑꯩ ꯏ ꯌꯥꯝ ꯀꯥꯏꯗ ꯁꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏꯅ ꯊꯣꯛꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯂꯥꯏꯃꯩ ꯄꯦꯜꯂꯦꯀꯣ ꯉꯁꯤꯅꯦ ꯑꯩ ꯁꯥꯎꯅꯤꯡꯉꯛꯇꯅ ꯐꯤ ꯌꯣꯟꯕꯒ ꯀꯣꯛ ꯇꯣꯛꯊꯣꯛꯀꯅꯤꯀꯣ ꯑꯩ ꯃꯁꯤꯜ ꯑꯗꯨꯗ ꯃꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯏꯈꯥꯏꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯃꯊꯪ ꯊꯨꯞꯆꯤꯟꯅꯕ ꯍꯣꯠꯅꯩ ꯀꯩꯊꯦꯜ ꯑꯗꯨꯗ ꯁꯦꯜ ꯁꯥꯟꯗꯣꯛꯄꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯑꯉꯧꯕꯤ ꯅꯨꯄꯤꯗꯨ ꯃꯥꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯂꯥꯛꯏ ꯑꯇꯩ ꯃꯐꯝꯗ ꯍꯥꯟꯅ ꯆꯠꯇꯨꯅ ꯈꯔ ꯈꯣꯝꯂꯨꯔꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯐꯤ ꯌꯣꯟꯕꯤ ꯇꯥꯊꯣꯠꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯂꯛꯏ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯤ ꯇꯥꯊꯣꯠ ꯑꯩ ꯂꯥꯛꯏ ꯀꯗꯥꯏ ꯉꯁꯤꯒꯤ ꯁꯦꯟꯗꯣꯏ ꯄꯤꯔꯛꯑꯣ ꯂꯩꯇꯦ ꯈꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯉꯁꯤꯒꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯂꯥꯛꯂꯤꯕ ꯖꯥꯠ ꯑꯉꯧꯕꯤꯒꯤ ꯃꯦꯡꯂꯕ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯇꯥꯊꯣꯠ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯏ ꯐꯤ ꯊꯨꯞꯂꯝꯕꯗꯨ ꯇꯣꯛꯏ ꯁꯥꯎꯅꯤꯡꯂꯝꯕ ꯄꯨꯝꯅꯃꯛꯇꯨ ꯐꯥꯖꯤꯟꯗꯨꯅ ꯈꯨꯝꯃꯤ ꯏꯆꯦ ꯉꯥꯏꯍꯥꯛ ꯐꯝꯈꯤꯁꯤ ꯁꯣꯝꯗ ꯀꯥꯔꯛꯑꯣ ꯐꯛꯁꯤꯗ ꯐꯝꯁꯤ ꯐꯝꯂꯔꯣꯏꯗ ꯇꯥꯊꯣꯠ ꯑꯩ ꯌꯥꯝꯅ ꯋꯥꯠꯂꯤ ꯊꯕꯛ ꯅꯪꯒꯤꯗꯨ ꯁꯠꯄꯤꯔꯣ ꯏꯆꯦ ꯉꯁꯤꯒꯤ ꯄꯣꯠ ꯑꯝꯇ ꯁꯤꯠꯇ꯭ꯔꯤ ꯑꯝꯇ ꯌꯣꯟꯗ꯭ꯔꯤꯌꯦ ꯁꯦꯜꯕꯨ ꯂꯩꯇꯦ ꯍꯌꯦꯡ ꯄꯤꯔꯒꯦ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯗ ꯅꯪ ꯉꯔꯥꯡꯁꯨ ꯀꯩꯊꯦꯜ ꯀꯥꯔꯛꯂꯝꯗꯦ ꯉꯔꯥꯡꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯗꯧꯔꯤꯕꯅꯤ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯏꯆꯦ ꯉꯥꯛꯇ ꯐꯝꯈꯤꯁꯤ ꯀꯩꯗꯧꯒꯦ ꯁꯤꯗ ꯐꯝꯁꯤ ꯐꯝꯂꯣꯏ ꯍꯥꯏꯕꯅꯤ ꯑꯩ ꯃꯊꯪ ꯁꯦꯟꯗꯣꯏ ꯈꯣꯝꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤꯕ ꯖꯥꯠꯅꯤ ꯉꯁꯤꯒꯤ ꯑꯩ ꯀꯩꯊꯦꯜ ꯊꯣꯛꯂꯛꯄꯁꯨ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤ ꯄꯣꯠꯁꯨ ꯑꯝꯇ ꯁꯤꯠꯇ꯭ꯔꯤ ꯏꯆꯦ ꯁꯦꯜꯗꯣ ꯉꯁꯤꯗꯤ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯗꯧ ꯃꯥꯜꯂꯦ ꯍꯌꯦꯡ ꯄꯨꯟꯅ ꯄꯤꯔꯒꯦ ꯃꯗꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯗ ꯇꯥꯊꯣꯠ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯟꯗꯣꯏ ꯄꯤꯒꯗꯧꯕ ꯅꯠꯇ꯭ꯔꯣ ꯁꯦꯜꯁꯤꯡꯗꯣ ꯁꯕꯨꯟ ꯑꯣꯏꯅ ꯂꯧꯔꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯀꯔꯤ ꯍꯥꯏꯈꯤꯕ ꯀꯔꯤ ꯍꯥꯏꯅ ꯌꯥꯅꯈꯤ ꯑꯁ ꯏꯆꯦꯁꯤꯃ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯦꯜꯍꯨꯟ ꯁꯣꯏꯗꯅ ꯉꯔꯥꯡꯗꯨꯗꯤ ꯏꯄꯥꯝꯂꯣꯝꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯅ ꯆꯠꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯆꯠꯊꯣꯛꯎꯕ ꯉꯔꯥꯡ ꯀꯩꯊꯦꯜ ꯊꯣꯛꯍꯧꯗꯕꯒꯤꯁꯨ ꯈꯔ ꯄꯨꯊꯍꯧ ꯏꯆꯦ ꯉꯁꯤꯁꯨ ꯑꯝꯇ ꯁꯤꯠꯇ꯭ꯔꯤ ꯍꯌꯦꯡ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯁꯥꯎꯕꯤꯅꯨ ꯃꯗꯨ ꯌꯥꯔꯣꯏꯕꯅꯤ ꯇꯥꯊꯣꯠ ꯑꯩꯁꯦ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯣꯝꯒꯤ ꯆꯐꯨ ꯌꯣꯟꯕꯤ ꯊꯥꯕ ꯂꯩꯗꯣ ꯈꯪꯉꯤꯗꯅ ꯃꯥꯅ ꯁꯦꯟꯗꯣꯏ ꯄꯤꯈꯠꯂꯛꯇ꯭ꯔꯤꯁꯦ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯔꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯅ ꯎꯔꯩꯒ ꯄꯥꯔꯩꯒ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯃꯇꯝ ꯆꯥꯅ ꯁꯦꯟꯗꯣꯏ ꯍꯨꯟꯒꯠꯀꯅꯤ ꯍꯥꯏꯕ ꯈꯪꯗꯕꯁꯤꯕꯨ ꯀꯔꯤ ꯁꯦꯜꯗꯨ ꯂꯧꯔꯝꯗꯥꯏ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯏꯊꯪ ꯊꯪꯈꯤꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯎꯔꯩ ꯄꯥꯔꯩ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯆꯐꯨ ꯃꯇꯥ ꯄꯥꯏꯔꯒ ꯊꯨꯒꯥꯏꯔꯝꯕꯅꯤ ꯑꯩꯁꯨ ꯅꯈꯣꯏꯁꯦ ꯀꯅꯥꯅꯗꯤ ꯍꯥꯏꯗꯅ ꯁꯛ ꯃꯥꯏ ꯌꯦꯡꯗꯨꯅ ꯑꯗꯨꯛ ꯂꯥꯛꯄꯅꯤ ꯁꯨꯝ ꯌꯥꯅꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤꯕ ꯁꯤꯗꯒꯤꯗꯤꯅꯦ ꯃꯤꯅꯨꯡꯁꯤꯒ ꯄꯣꯛꯂꯣꯏ ꯃꯇꯝ ꯆꯥꯅ ꯁꯦꯟꯗꯣꯏ ꯄꯤꯒꯗꯕꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯧꯖꯩ ꯍꯥꯏꯕꯇꯅꯤ ꯀꯌꯥꯝꯕꯨ ꯌꯥꯝꯒꯦꯅꯦ ꯍꯨꯟꯒꯠꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯁꯦꯜ ꯂꯧꯕꯗ ꯌꯥꯎꯔꯤ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯁꯦꯟꯕꯨꯗꯣ ꯁꯨꯅ ꯍꯦꯛ ꯄꯤꯊꯣꯛꯎ ꯏꯆꯦ ꯅꯪꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯑꯇꯝꯅ ꯍꯦꯛꯇ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯩꯅꯣꯗ ꯅꯪꯉꯣꯟda ꯈꯛꯀꯤ ꯋꯥ ꯅꯠꯇꯦ ꯅꯈꯣꯏ ꯄꯨꯝꯅꯃꯛꯇꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯩꯕꯨꯅꯦ ꯅꯈꯣꯏꯅ ꯑꯗꯨꯝ ꯁꯥꯎꯍꯜꯂꯤ ꯌꯨꯝꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯄꯁꯨꯅꯦ ꯀꯩꯊꯦꯜ ꯑꯁꯤ ꯍꯦꯛ ꯌꯧꯕꯒ ꯃꯤꯍꯨꯜꯁꯤ ꯀꯥꯡꯍꯟꯕ ꯑꯩ
ว่ายังหนังนิ่งดิก็ได้เนาะงานกันสิกะกี่ปุ่นน่ะปีโรไอ้ทับยังเลยก็สิสิมางานปวดพัมพัมเอาแต่บกี้เสียสุดแต่เลยดิงาสิสมแต่สิตรีให้ยังปุ่นน่ะปีเรกให้บะมาดูยารวยบะไอ้กิดิสวยบยาดับเนี่ยนักคุยน่ะรวยน่ะดูไหมนะให้โรอะดูดีไอ้ดิการวยด้วยบะไอ้สุนียอสุนน่ะตัวระกะอีว่าอีสาทักอีบันนี่ยุ่งปุ่นน่ะริบะข้างเงี้ยบะอีเสียอะตัวน้องพาดกดีไม่ยังถูกยังสินใหญ่เด้อยิงนิ่งดิแต่ทว่าไอ้เนี่ยกันนาที่ไม่ก็ยิงนิ่งดิเสี่ยวดูปีรู้ให้บันนี่ไอ้มาทั้งวาดเลียบะอสุนน่ะกันเหตุได้จิลักปัสสิดกี้งาใส่มาใครตับท่านวางังลำบากตัดทอดสองนึงหลักเลยสองนึงนายเด้ไอ้สุภาษณะเลยที่ให้นายจะเรียนแต่ไหนเสียน้องพาดกดีสวยบะสวยใหญ่น่ะให้ยังปีนี้ให้ยังสวยถึงพวกกันเลยกับปีนี้ไอ้สิเดว่าเลยเอ๊ะนั่งดิไก่หนุ่มนี่นะไก่หนุ่มไม่ยำเต่าอีนะเต่ากี่ระเต่าเลยนะไอ้สู้ไอ้นั่งงงกันแต่มองแต่ให้ดีแต่น่ะเลยแต่บัสิบูไอ้บัวก็ได้ดิโกดแล้วก็ปีว่าให้ดีบ้านเลยแต่ทอดนั่งดิไก่หนุ่มไม่ยำเต่าอีนะนานใครไอ้ดิขังบุขังดิไก่หนุ่มไม่ยำเต่าเวบะไก่หนุ่มไม่ยำเต่าอีให้กี่ระเต่าดีให้กี่ระไอ้นั่งงงกันแต่บ้านมิดอะตัวได้สู้ปีกี่ให้น่ะให้ดีแต่น่ะเฮ็ดนักสินดูยำนักคุ้มเสียวดอเล่าว่ามาตำดัดดีนักคุยกันให้กี่เกะนักมิดคุยดิ้งกี่เส้นด้วยปีขัดว่างงกันนี่ให้แต่น่ะให้กี่บันนัดรอแล้วตัวก็กันอีโน่นั่งลงสิเต่าดีบุษน่าตีสิไอ้บัวอีเสียกี่กะยามุกยำน่ะเส้นได้หงกัดไปสวยระเกะน้องมันนี่สวยไปใหญ่น่ะนั่งกี่ตัวใหม่น่ะนี่เตยสิสวยหรอไอ้ดิการีไว้ดูดิเกะมีกี่วันอีกันน่าเตยได้เจสิดิยามน่ะคุมนุตาทอดยามเลี้ยมน่ะปีรเขาน่าจะดิเนี่ยโหอีเสียน่ะพูกี่ระหัดกี่ระงาสิกี่ดิไอ้เสียละมาแต่เลยดิวัวสวมแต่สิตรีงาสิกี่ดิเสียลอยน่ะปีบักแต่งำละรวยบ่ไอ้นั่งตัดสินปีระรวยจ้ะปีระรวยให้บันนี่เจ้าอีเสียกี่มีอะไรเด็กคมพำทบปุ๊ดคมปีระรวยอะไรงาสิกี่วันน่ะดิไอ้คนดิสิกี่พักพังละรวยบ่ไอ้ยัยน่ะก็ยาแต่มังงักใส่กันแล้วก็วางงางหลุมนี่ยังไงอะตัวกูไพ่ให้ดิสิข้างเงียบข้างบ่ข้างแต่บ่ไอ้กิสรุปให้ยังปุ่นน่ะปีระนี่ว่าเลยตันจาดุดานุปีมาขัดตาทอดกีพิยนพัมปวดพัมมามังอันดุดเลียบเลยมาคอยอันนี้น่ะหลงในรำบดูมาหักไตพี่ยังแกให้ในสังสิลักปนิตาทอดนันุปีดุดถกอนสินดุนหายพี่ยังบิดด้วยระยังก็รำมายังสิแกมาสิดาอังโอบินสาวนิงนะนุปีดุดหายเบมาหิปวดพัมเสียตั้งมันนี่อาสมด้วยนี่ยังอุศสิดากิเลยระบดินังเซนลอยนะนี่อาสมดาพี่ยนพัมยามเลยบันนี่อาสมด้วยนี่ยังอุศว่าตาสเดตาทอดสาวบุญไม่หาวิหายเฮ้ยเจ๊อีเสียแกหุ่นสิว่าให้ดูบุการิโนมีเนกิสเตพี่ยังมาสังอากาไก่โนอีเสียน่าหุ่นสิให้ดีบุดูบ่นั่นที่อีเสียกี่ดูบ่ไอ้สิตาเซนอุสิทริบระให้ตาบุนี่ไก่โนให้นี่ไอ้สู้ไอ้นั่งมามองได้ดิมงาสายที่กี่ปวดอันตรสิทธิ์ให้นะไอ้กิสิไล่ดิบันอะดูค่ะไอ้กิสเตปวดเลยมาสังกับมีบุเฮตตานบ่อีเสียกี่ดูดีไอ้บุตาเซนอุสิตาบันนี่อังเอาบีนะนูปีดูดาอมุกสุสุมนะให้เบียมาสิยังตานบันนี่ให้บันนี่เนี่ยมาสิตากี่ขัดไล่กันอาชมนักยูเนี่ยไล่ดูสุนุปีดูติงกมาไม่เลยตุนสัตว์เครแต่ทอดสาวนิ่งบนเฮลิพัมดูเลยบนมหักงำเจพวกเขาก็ตุนะอังโอบิดมามิดข้าในยิงตุนหายอีจีน่ะป้าบีรีบสิไก่เงางาสิงำทกมาสิหายบล็อกพี่รีบสังกับมีอามาดับุอดุนหายบุกันน่ะหงนับเกะหายรีบนี่หายบ้าอุสิตาบเสียนั่งนานหารักบกิสิโอดิพารินี่อดุยเกยสูอีสิกิเสียสุกอนหุ่นเลยกันน่ะงำกิยิงเลยสิหุ่นนู้น่ะนั่งงำแล้วก็หุ่นนู้ไอ้นั่งงำแล้วก็น้ำดันลงอะดูกี่ดำมักไอ้กันดิสุมีไปดิเฮ้ให้ยังปุ่นปีกันดับนี่ให้ยังก็สวยระบะนั่งกี่ปวดพัมเสียคุณตัดตั้งมุลเลยครับอาสมนายรำเละกะอังเอาบีเปรมาพัมมาดูตะกี้สัตว์ครีแต่ทดมาคอยดกดูปลกสักนั่นเลยเฮามาคงอันนี้ดูมาเล่นเลยไหมอะดูดักมาทันตัดทินดุนให้สิยังดูสิเจ๊บะมาสิตามนั่นก็มาซ้ำจิ้งตะพูดหนูนี่ก็ข้างนี้บะนั่งงำระไอ้นั่งงำระยังเก็บะสกยังดูสิตะบะปีร้อยนั่งนี่เสียนด้วยดอกไอ้สุดปีด้วยบะยังเก็บะสาวน้ำฮักอามุกดักพัมไทยอาศิกุมาเท่าดอกสิมังงอนได้ขัดทกวันนัดเด็กไก่เทลละดูดาปวดพัมลีบมาคุยมายามอดูดาโซอายามบัดทอีอดูนะอาสมนวางังนรักปดากันนาถอยนักขันนรุดีพนักกันเหล่านรักละโซมิจินหันพาวไปยังนรุดีมากิมาเท่าดงอวยนัดตัวเลยนี่ไก่เทลละสิดาเซนโดยสันดกปะมาคุยมารีมังอะไรอายามบันนุปีนี่มาคุยกิมารักตานุปามาตั้งดียาวนัดูมาหักตัวนุปานี่ให้เนี่ยให้รูบดีสวยเดินลานกันนี่นุปาอ้อยจะระเบิดสุมากิพิบัมดกิวังงังดกินุปีดนุปีจับมันนี่อดูนะกันน้ำตานามาบุนุปานี่ให้เนี่ยขันนัดนุปีนี่ให้เนี่ยขันนัดดูนะลอยเนี่ยเลยนี่วันนี้สานาบสุยามนันนุ่งไงไก่เทลอดูแต่มาหักกันยานาบกังบุสุเลยยานาเดบกังบุสุเลย
ꯌꯥꯅꯗꯕ ꯀꯥꯡꯕꯨꯗꯨꯕꯨ ꯃꯍꯥꯛꯅ ꯃꯋꯥ ꯂꯧꯕꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯤꯆꯠ ꯑꯃ ꯍꯥꯏꯔꯒꯗꯤ ꯅꯣꯡꯃꯇ ꯃꯍꯥꯛ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜꯗ ꯂꯥꯛꯄꯗꯨꯗ ꯐꯅꯦꯛ ꯁꯦꯠꯇꯦ꯫ ꯅꯨꯄꯤꯗꯧꯅ ꯇꯧꯖꯔꯕꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯤ꯫ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯇꯨꯅ ꯊꯦꯛ ꯊꯦꯛꯇꯨꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗꯕ ꯑꯃꯅ ꯐꯤ ꯃꯇꯦꯛꯅꯤ꯫ ꯐꯤ ꯃꯇꯦꯛ ꯑꯁꯤꯃꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯖꯈ꯭ꯔꯦ꯫ ꯃꯌꯨꯝꯗ ꯂꯩꯔꯕ ꯐꯥꯎꯕ ꯐꯤ ꯏꯟꯕꯗꯤ ꯃꯍꯥꯛ ꯇꯣꯛꯇꯦ꯫ ꯃꯈꯜ ꯃꯈꯜꯒꯤ ꯃꯆꯨ ꯃꯆꯨꯒꯤ ꯐꯤꯁꯤꯡ ꯂꯩ꯫ ꯈꯟꯗꯨꯅ ꯂꯩ꯫ ꯂꯩꯔꯤꯈꯩ ꯄꯦꯟꯗꯦ꯫ ꯁꯦꯜ ꯍꯥꯏꯔꯦ ꯄꯥꯏꯔꯦ ꯃꯅꯤꯡ ꯇꯧꯅ ꯂꯩꯗꯨꯅ ꯏꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯅ ꯃꯍꯥꯛ ꯅꯨꯄꯤꯗꯧꯅ ꯇꯧꯖꯕ ꯇꯥꯔꯕꯁꯨ ꯃꯁꯝ ꯈꯥꯛꯇꯦ꯫ ꯅꯨꯄꯥꯗꯧꯅ ꯇꯦꯟꯅꯗꯨꯃꯛ ꯀꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯐꯩꯖꯥꯎ꯫ ꯑꯗꯨ ꯐꯩꯖꯥꯎ ꯀꯧꯕꯁꯦ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯏ꯫ ꯑꯁꯨꯝꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯐꯩꯖꯥꯎ ꯀꯧꯏꯗꯤ ꯅꯄꯥꯗꯨꯅ ꯍꯥꯏꯕ꯭ꯔꯥ? ꯏꯃꯤꯡ ꯈꯪꯗ꯭ꯔꯕꯗꯤ ꯀꯧꯔꯛꯀꯅꯨ꯫ ꯇꯨꯃꯤꯟꯅ ꯑꯣꯏꯅ ꯂꯩꯖꯧ꯫ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯗꯨꯅꯕꯨ ꯇꯧꯖꯔꯤꯅꯣ? ꯍꯣ ꯑꯩꯒꯤ ꯃꯤꯡ ꯈꯪꯗ꯭ꯔꯕꯗꯤ ꯍꯪꯖꯧꯋꯣ ꯍꯥꯏꯕꯤꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯗꯤꯅꯦ ꯐꯩꯖꯥꯎ ꯅꯠꯇꯦ, ꯁꯦ ꯐꯩꯖꯥꯎꯔꯥꯅꯤ꯫ ꯐꯩꯖꯥꯎꯔꯥꯅꯤ ꯀꯧꯋꯦ꯫ ꯇꯁ ꯁꯤ ꯍꯥꯏꯔꯗꯤ ꯐꯔꯩꯅꯤ꯫ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯑꯩꯕꯨ ꯊꯦꯡꯅꯕꯗ ꯐꯩꯖꯥꯎꯔꯥꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯀꯧ꯫ ꯑꯩꯁꯨꯅꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯦꯛꯇ ꯈꯨꯝꯕꯤꯔꯝꯒꯦ꯫ ꯑꯗꯨꯗꯤ ꯅꯠꯇꯗꯅ ꯐꯩꯖꯥꯎꯗꯤ ꯍꯦꯛ ꯀꯧꯔꯛꯑꯕ ꯅꯨꯄꯥ ꯈꯪꯗꯦ ꯅꯨꯄꯤ ꯈꯪꯗꯦ ꯃꯐꯝꯗꯨꯃꯛꯇꯗ ꯅꯁꯝ ꯐꯣꯏꯒꯗꯕꯅꯤ꯫ ꯐꯩꯖꯥꯎ ꯀꯩꯊꯦꯜꯗ ꯆꯪꯂꯛꯏ꯫ ꯃꯊꯪ ꯃꯊꯪ ꯃꯥꯁꯨ ꯃꯥꯒꯤ ꯁꯦꯜ ꯈꯣꯝꯒꯠꯄ ꯍꯧꯏ꯫ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨ ꯁꯠ ꯇꯤꯡꯊꯣꯛꯇꯨꯅ ꯏꯅꯦ ꯀꯗꯥꯏ ꯁꯦꯜ ꯄꯤꯔꯣ ꯑꯩ ꯂꯥꯛꯂꯕꯅꯤ꯫ ꯐꯩꯖꯥꯎ ꯅꯪ ꯁꯤꯃ ꯅꯣꯡꯇ ꯍꯦꯛ ꯂꯦꯞꯇꯦꯗꯀꯣ꯫ ꯐꯩꯖꯥꯎ ꯍꯥꯏꯅ ꯄꯜꯂꯛꯄꯁꯤꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯍꯥꯏ꯫ ꯀꯔꯤ? ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯅꯦ? ꯐꯩꯖꯥꯎ ꯀꯥꯏꯅ ꯀꯅꯥꯒꯤ ꯐꯩꯖꯥꯎ? ꯑꯩꯒꯤ ꯃꯤꯡꯕꯨ ꯐꯩꯖꯥꯎ ꯀꯧꯕ꯭ꯔꯣ? ꯍꯩꯃ ꯍꯩꯃ ꯏꯅꯦꯗꯤ ꯍꯦꯛ ꯀꯥꯎꯊꯣꯛꯂꯨꯏꯗ꯫ ꯁꯥꯎꯅꯨꯀꯣ꯫ ꯑꯩꯒꯤ ꯃꯤꯡ ꯐꯩꯖꯥꯎꯔꯥꯅꯤ꯫ ꯐꯩꯖꯥꯎꯔꯥꯅꯤ ꯀꯧꯏ꯫ ꯁꯤꯕꯨ ꯍꯦꯛꯇ ꯀꯥꯎꯕ꯭ꯔꯣ? ꯀꯥꯎꯔꯔꯣꯏ ꯀꯥꯎꯔꯔꯣꯏ ꯏꯅꯦꯅꯦ ꯁꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯔꯣꯏ꯫ ꯀꯗꯥꯏꯅꯣ ꯉꯁꯤꯒꯤ ꯁꯦꯜ ꯄꯤꯔꯣ꯫ ꯉꯁꯤꯗꯤ ꯄꯣꯠꯀꯤ ꯏꯁꯤꯠ ꯁꯤꯠꯇꯦ ꯇꯧꯔꯤꯁꯦ꯫ ꯅꯠꯇꯦ ꯅꯪꯕꯨ ꯍꯌꯦꯡ ꯑꯣꯏꯅ ꯄꯤꯕ ꯌꯥꯔꯔꯣꯏꯗ꯭ꯔꯣ? ꯏꯁ ꯄꯣꯠ ꯁꯤꯠꯇꯦ ꯍꯌꯦꯡ ꯑꯣꯏꯅ ꯄꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯀꯥꯏ? ꯅꯪꯒꯤ ꯄꯣꯠ ꯁꯤꯠꯄ ꯁꯤꯠꯇꯕꯒ ꯑꯩꯒꯤ ꯁꯦꯜ ꯍꯨꯟꯕꯒ ꯀꯔꯤꯗ ꯃꯔꯤ ꯂꯩꯅꯒꯦ? ꯍꯩꯃ ꯅꯪꯕꯨ ꯃꯗꯨ ꯈꯪꯗ꯭ꯔꯤꯕ꯭ꯔꯣ? ꯄꯣꯠꯁꯤ ꯁꯤꯠꯇꯅ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯅꯪꯒꯤ ꯍꯨꯟꯒꯠꯇꯣꯏꯁꯦ? ꯑꯩ ꯃꯗꯨ ꯈꯪꯗꯦ꯫ ꯑꯩꯒꯤꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯗꯣ ꯉꯥꯛꯅꯕ ꯑꯁꯤꯇꯅꯤ꯫ ꯅꯣꯡꯃꯗ ꯁꯣꯏꯕ ꯌꯥꯔꯣꯏꯅ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯀꯗꯥꯏꯅꯣ ꯄꯤꯔꯣ꯫ ꯉꯁꯤꯗꯤ ꯂꯥꯛꯄꯁꯨ ꯈꯔ ꯊꯦꯡꯈ꯭ꯔꯦ꯫ ꯍꯣꯔꯦꯟ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯈꯣꯝꯒꯠꯂꯛꯄꯗ ꯅꯨꯃꯤꯠ ꯇꯥꯕ꯭ꯔꯕꯨ ꯈꯪꯄꯣꯟꯇꯦ꯫ ꯃꯁꯥꯅ ꯈꯪꯅ ꯈꯪꯅ ꯁꯠ ꯁꯠ ꯄꯤꯊꯣꯔꯛꯅꯕ ꯑꯣꯏꯔꯕꯗꯤꯅꯦ ꯈꯔ ꯐꯒꯗꯕ꯫ ꯑꯗꯨꯁꯨ ꯅꯠꯇꯦ ꯄꯤꯗꯧꯕ ꯂꯩꯔꯕꯗꯨꯗ ꯃꯔꯩ ꯆꯀ꯭ꯔꯤ ꯑꯗꯨꯝ ꯇꯧꯗꯨ ꯂꯩꯅꯗꯣꯏꯅꯤ꯫ ꯈꯣꯏꯗꯧꯁꯦ ꯍꯦꯛ ꯁꯧꯒꯠꯇ꯭ꯔꯤ ꯐꯥꯎꯕ ꯄꯤꯔꯣꯏꯗꯧꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯤ ꯑꯇꯩꯗꯒꯤ ꯑꯣꯏꯅ ꯂꯧꯔꯨꯔꯣ꯫ ꯏꯅꯦ ꯉꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯗ? ꯃꯗꯨ ꯌꯥꯔꯣꯏ ꯁꯠ ꯁꯠ ꯄꯤꯔꯣ ꯊꯦꯡꯈꯤꯅꯕꯅꯤ꯫ ꯂꯩꯇ ꯇꯧꯕꯅꯤꯅꯦ ꯉꯁꯤꯗꯤ ꯄꯣꯠꯁꯨ ꯑꯝꯇ ꯁꯤꯠꯇꯦ꯫ ꯏꯅꯦꯅ ꯄꯣꯠ ꯁꯤꯠꯄ ꯁꯤꯠꯇꯕꯒꯤ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯄꯛꯂꯛꯀꯅꯨ ꯍꯥꯏꯕꯅꯤ꯫ ꯄꯜꯂꯛꯀꯅꯣꯕ꯫ ꯑꯩꯒꯤ ꯁꯦꯟꯗꯣꯏꯗꯣ ꯍꯨꯜꯂꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯐꯩꯖꯥꯎ ꯅꯪ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥ ꯉꯥꯡꯅꯕ ꯌꯥꯈꯤꯗ꯭ꯔꯦꯗ꯫ ꯐꯩꯖꯥꯎ ꯍꯥꯏꯅ ꯑꯃꯨꯛꯀ ꯄꯜꯂꯛꯄꯁꯤꯗ ꯃꯅꯥꯇꯣꯟ ꯑꯅꯤꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯇꯨꯅ ꯑꯃꯨꯛꯀꯁꯨ ꯐꯩꯖꯥꯎ? ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤꯒꯦ? ꯐꯩꯖꯥꯎ ꯍꯥꯏꯕ ꯃꯤꯡꯗꯣ ꯁꯨꯛꯀꯧ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯤ ꯃꯤꯡꯗꯣ ꯌꯥꯝꯅ ꯀꯧꯅꯤꯡꯕ꯭ꯔꯥ? ꯍꯦꯛꯇ ꯁꯣꯏꯈꯤꯕ ꯍꯦꯛꯇ ꯁꯣꯏꯗꯣꯛꯈꯤꯕ ꯁꯥꯎꯅꯨ꯫ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯍꯥꯏꯖꯕ ꯁꯥꯏ꯫ ꯀꯅꯥꯒꯤ ꯏꯕꯨꯡꯉꯣꯅꯣ? ꯑꯩꯁꯤꯕꯨ ꯅꯨꯄꯥꯅꯤ꯫ ꯁꯣꯏꯔꯦ ꯁꯣꯏꯔꯦ ꯑꯩ ꯁꯣꯏꯔꯦ ꯌꯥꯔꯦ ꯏꯅꯦ ꯁꯣꯏꯈ꯭ꯔꯦ꯫ ꯌꯥꯝꯅ ꯊꯨꯅ ꯁꯦꯜ ꯄꯤꯔꯣ ꯑꯩ ꯊꯦꯡꯈꯤꯅꯕꯅꯤ꯫ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯁꯦꯡꯒꯥꯎꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯁꯦꯜ ꯂꯧꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯄꯤꯗꯨꯅ ꯍꯥꯏ ꯁꯦ ꯏꯕꯦꯝꯃ ꯁꯤꯗ ꯂꯧꯔꯣ ꯅꯪ꯫ ꯇꯥꯞ ꯂꯧꯗꯨꯅ ꯄꯤꯗꯧꯕ ꯂꯩꯔꯤꯕ ꯁꯦꯜ ꯑꯁꯤꯗ ꯑꯗꯨꯝ ꯍꯦꯛ ꯃꯔꯩ ꯇꯧꯔꯒ ꯂꯩꯕ ꯉꯝꯃꯤ ꯍꯥꯏꯕ? ꯏꯅꯦ ꯅꯪꯅꯦ ꯍꯌꯦꯡ ꯁꯤꯔꯝꯗꯥꯏꯗꯁꯨ ꯁꯤꯈꯤꯔꯣꯏ ꯍꯥꯏꯗꯅ ꯃꯔꯩ ꯇꯧꯔꯒ ꯌꯥꯟꯗꯨꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ꯫ ꯅꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯃꯟꯗꯅ ꯃꯇꯝꯁꯤ ꯑꯗꯨꯝ ꯊꯦꯡꯒꯗꯣꯏꯅꯤ꯫ ꯃꯊꯪ ꯑꯃꯨꯛꯇ ꯊꯨꯅ ꯆꯠꯇ꯭ꯔꯕꯗꯤ꯫ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯍꯥꯏꯖꯍꯧꯏ ꯃꯉꯣꯟꯗꯒꯤ ꯁꯤꯀꯤ ꯑꯃꯒꯤ ꯃꯥꯟ ꯑꯣꯏꯖꯅꯤꯡꯉꯥꯏꯁꯦ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯂꯤꯛꯁꯨ ꯂꯤꯛꯈ꯭ꯔꯕꯅꯤꯀꯣ ꯃꯁꯤ꯫ ꯃꯌꯨꯝ ꯄꯥꯟꯗꯧꯕꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯁꯦꯜ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯟꯁꯤꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯌꯦꯡꯉꯨꯅꯦ ꯃꯅꯤꯡꯅꯁꯦ ꯊꯦꯛ ꯊꯦꯛꯇꯅ ꯆꯠꯈ꯭ꯔꯤꯕꯁꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯇꯥꯊꯣꯠ ꯃꯁꯦ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯐꯝꯂꯩ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯍꯥꯏ ꯃꯍꯥꯛꯅ ꯈꯪꯗꯦ ꯏꯆꯦ ꯐꯤ ꯈꯔ ꯌꯣꯜꯂꯤꯕ ꯀꯥꯏꯁꯦ ꯇꯣꯛꯊꯣꯛꯂꯁꯤꯔ ꯈꯪꯗꯦ꯫ ꯃꯁꯤꯅ ꯈꯔ ꯁꯥꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨ ꯈꯜꯂꯒ ꯇꯧꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯅ ꯍꯦꯟꯅ ꯀꯣꯛ ꯁꯥꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯟꯗꯣꯏ ꯍꯨꯟꯒꯠꯄ ꯑꯁ ꯑꯩ ꯋꯥꯈꯜꯒ ꯇꯥꯗ꯭ꯔꯦ꯫ ꯇꯥꯊꯣꯠ ꯑꯩꯅꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯇꯨ ꯁꯤ ꯃꯈꯥꯒꯤ ꯀꯥꯆꯤꯟꯁꯤ ꯂꯩꯔꯤꯕ ꯆꯐꯨ ꯑꯈꯥꯏꯕ ꯃꯆꯦꯠꯁꯤꯡꯁꯤ ꯌꯦꯡꯉꯨ꯫ ꯃꯁꯤ ꯎꯔꯒ ꯑꯩ ꯈꯣꯏꯗꯧꯁꯦ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ꯫ ꯀꯥꯏꯔꯤꯔꯣ ꯏꯆꯦ? ꯀꯥꯏꯔꯤꯕ ꯑꯗꯨꯁꯨ ꯃꯥꯒꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯉꯧꯁꯨ ꯉꯧꯗꯅ ꯑꯉꯧꯕꯤ ꯊꯣꯟꯕꯤ ꯍꯤꯡꯆꯥꯕꯤ ꯅꯨꯡꯁꯤꯠ ꯂꯩꯕꯤꯗꯨꯅ ꯊꯨꯒꯥꯏꯔꯝꯂꯤꯕ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯑꯣ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯐꯦꯠ ꯄꯜꯂꯝꯃꯤ ꯆꯥꯅꯃꯛꯀꯤ ꯍꯦꯛꯇ ꯊꯨꯒꯥꯏꯔꯝꯂꯤꯕ ꯑꯣꯏꯔꯦꯅꯦꯀꯣ꯫
ꯊꯨꯒꯥꯏꯔꯝꯂꯤꯕ ꯑꯁꯤꯒꯤ ꯆꯐꯨꯁꯤꯅ ꯈꯔ ꯐꯖꯕꯅꯤ ꯆꯐꯨ ꯂꯩꯕ ꯂꯥꯛꯄ ꯃꯤ ꯑꯃꯗ ꯃꯃꯜ ꯈꯔ ꯋꯥꯡꯈꯠ ꯍꯦꯛꯇ ꯌꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯃꯁꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯝꯕꯅꯦꯕ ꯍꯟꯗꯛꯇꯤ ꯄꯣꯠ ꯁꯤꯠꯅꯒ ꯐꯠꯇꯕꯅꯤ ꯏꯄꯨꯔꯣꯏꯕꯁꯨ ꯃꯁꯥ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯔꯤꯕ ꯍꯟꯗꯛꯀꯤ ꯃꯥꯒꯤ ꯁꯦꯟꯗꯣꯏꯁꯤꯕꯨ ꯈꯔ ꯁꯣꯏꯔꯦ ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯁꯦꯟꯗꯣꯏ ꯈꯣꯝꯒꯠꯄ ꯂꯥꯛꯄꯗ ꯑꯩꯁꯨ ꯏꯔꯦꯟꯖꯅ ꯐꯖꯅ ꯏꯆꯦ ꯁꯥꯎꯕꯤꯕ ꯌꯥꯗꯦ ꯍꯟꯗꯛꯁꯦ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕꯒ ꯄꯣꯠꯅꯒ ꯁꯤꯠꯇꯕꯒ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯆꯥꯟꯅꯗ꯭ꯔꯦ ꯏꯆꯦꯒꯤ ꯁꯦꯜꯗꯣ ꯍꯌꯦꯡ ꯄꯨꯟꯅ ꯍꯦꯛꯇ ꯏꯟꯈꯠꯂꯒꯦꯗꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗꯦ ꯃꯃꯤꯠ ꯑꯅꯤꯗꯣ ꯂꯥꯎꯊꯣꯛꯂꯒ ꯃꯈꯨꯠ ꯑꯣꯃ ꯁꯥꯋ ꯇꯧꯗꯅ ꯃꯤꯠꯁꯦ ꯀꯣꯠꯈꯤꯗꯦꯗ ꯈꯥꯏ ꯑꯃꯨꯛ ꯇꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯃꯤꯅ ꯍꯥꯏꯖꯔꯤꯕ ꯋꯥꯗꯨꯒ ꯇꯥꯄꯣꯟꯇꯦ ꯐ꯭ꯔꯪ ꯍꯦꯛꯇ ꯆꯣꯡꯂꯗꯅ ꯃꯥꯒꯤ ꯁꯦꯟꯗꯣꯏ ꯍꯨꯟꯒꯦ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯆꯐꯨꯁꯤꯕꯨ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯔꯒ ꯃꯈꯥꯁꯤꯗ ꯙꯛ ꯍꯦꯛꯇ ꯊꯥꯗꯈꯤ ꯀꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯁꯦꯟꯗꯣꯏ ꯍꯨꯟꯒꯠꯀꯦ ꯍꯥꯏꯗꯅꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯕ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯁꯤꯒꯤ ꯑꯉꯧꯕꯤꯁꯦ ꯌꯥꯝꯅ ꯃꯁꯤꯡ ꯃꯁꯣꯟ ꯅꯥꯏꯔꯤꯅꯤ ꯅꯣꯡꯃꯗꯤꯅꯦ ꯑꯩꯅ ꯏ ꯀꯥꯔꯛꯄ ꯅꯨꯃꯤꯠ ꯑꯃꯗ ꯃꯁꯝ ꯈꯔ ꯍꯧꯖꯔꯤꯕꯗꯣ ꯁꯤꯠꯅꯅ ꯐꯣꯏꯗꯠꯄ ꯁꯣꯏꯗ꯭ꯔꯕꯅꯤ ꯀꯌꯥꯝ ꯐꯨꯅꯤꯡꯉꯤ ꯉꯁꯥꯏ ꯏꯊꯟꯗ ꯄ꯭ꯔꯣꯛ ꯆꯥꯛꯅꯩ ꯂꯩꯍꯧꯕꯅꯤ ꯑꯗꯨꯕꯨꯗꯤ ꯏꯆꯦ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯒ ꯇꯧꯔꯝꯕ ꯂꯥꯟ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯉꯔꯥꯡꯁꯨ ꯏꯄꯥꯝꯂꯣꯝꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯅ ꯀꯩꯊꯦꯜ ꯊꯣꯛꯍꯧꯗꯦ ꯉꯁꯤꯁꯨ ꯄꯣꯠ ꯑꯝꯇ ꯁꯤꯠꯇꯤꯌꯦ ꯏꯔꯦꯟꯖꯅ ꯑꯩꯅ ꯏꯆꯦ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯉꯔꯥꯡꯒ ꯉꯁꯤꯒꯒꯤꯗꯤ ꯍꯌꯦꯡ ꯄꯨꯂꯞ ꯐꯨꯒꯠꯂꯒ ꯄꯤꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯕꯅꯤ ꯁꯤꯗ ꯊꯠꯀꯦ ꯍꯦꯛ ꯌꯥꯗꯦ ꯑꯩꯁꯨ ꯏꯐ ꯐꯖꯅ ꯑꯗꯨꯝ ꯍꯥꯏ ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯏ ꯃꯥꯁꯨ ꯃꯗꯨꯗ ꯑꯩꯅ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯅ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏꯅ ꯈꯠꯅꯔꯤꯕꯅꯤ ꯑꯗꯨꯗꯤ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯝꯃꯤ ꯀꯔꯤꯕꯨ ꯍꯥꯏꯅꯤ ꯃꯥꯁꯨ ꯃꯩꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯍꯌꯦꯡ ꯌꯦꯡꯅꯕ ꯇꯥꯔꯦ ꯍꯥꯏꯔꯝꯕꯅꯤ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯏꯔꯩ ꯂꯩꯇꯦ ꯁꯦꯜꯗꯨ ꯂꯩꯇꯗꯅꯕꯨ ꯃꯉꯣꯟꯗꯒꯤ ꯑꯩꯈꯣꯏꯅ ꯂꯧꯔꯤꯕꯅꯤ ꯅꯣꯡ ꯐꯥꯗꯣꯛ ꯁꯣꯏꯕꯩꯗꯨ ꯌꯥꯏꯅ ꯑꯗꯨꯅꯤ ꯏꯆꯦ ꯍꯟꯗꯛꯇꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯄꯣꯠꯁꯤꯠꯁꯨ ꯌꯥꯝꯅ ꯍꯟꯊꯩꯌꯦ ꯈꯪꯗ꯭ꯔꯦ ꯁꯤꯗꯅꯤ ꯑꯩꯅ ꯀꯩꯊꯦꯜ ꯐꯝꯕꯁꯤꯒ ꯇꯣꯛꯂꯁꯤꯔ ꯈꯜꯂꯤꯁꯦ ꯍꯦꯛꯇ ꯇꯣꯛꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯀꯩꯅꯣ ꯐꯝꯈꯤꯁꯤꯗꯨ ꯃꯈꯣꯏꯒꯤꯅ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯁꯤꯗꯩ ꯑꯃꯨꯛ ꯏꯆꯦ ꯃꯥꯒꯤ ꯐꯩꯖꯥꯎ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯂꯥꯛꯈꯤꯅꯤ ꯂꯥꯛꯄꯨ ꯂꯥꯛꯑꯝꯃꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯁꯣꯝꯗ ꯆꯠꯊꯣꯔꯛꯏꯁꯦ ꯍꯣꯏꯅꯦ ꯐꯩꯖꯥꯎ ꯍꯣꯏꯁꯨ ꯑꯃꯨꯛ ꯋꯥꯠꯂꯤꯀꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯃꯊꯥ ꯍꯦꯟꯅ ꯁꯥꯏ ꯑꯩꯅ ꯁꯦꯜ ꯂꯧꯁꯤꯜꯂꯤꯁꯦ ꯏꯆꯦ ꯑꯉꯧꯕꯤꯒ ꯐꯩꯖꯥꯎꯒ ꯃꯈꯣꯏ ꯑꯅꯤꯇꯅꯤ ꯀꯔꯝ ꯀꯥꯟꯗꯕꯨ ꯃꯈꯣꯏꯒꯤ ꯁꯦꯟꯕꯨꯡꯗꯣ ꯁꯤꯡꯗꯣꯛꯄ ꯉꯝꯒꯗꯣꯏꯅꯣ ꯈꯪꯗꯦ ꯅꯪꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯈꯔꯕꯨ ꯐꯔꯤ ꯑꯩꯒꯤꯗꯤ ꯑꯍꯨꯝꯅꯤ ꯏꯆꯦ ꯇꯣꯝꯕꯤꯔꯩꯒꯤꯁꯨ ꯌꯥꯎꯔꯤꯕ ꯃꯃꯩꯗ ꯃꯤꯒꯤ ꯁꯦꯟꯗꯣꯏꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯒ ꯁꯤꯕ ꯁꯣꯏꯔꯣꯏꯀꯣ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯕꯦꯝ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯠꯇꯦ ꯏꯆꯦ ꯐꯩꯖꯥꯎꯗꯣ ꯁꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯇꯅ ꯑꯩꯅꯗꯤ ꯁꯣꯝꯗ ꯑꯣꯏꯅ ꯂꯣꯠꯂꯨꯒꯦꯅ ꯊꯩꯗꯣꯔꯛꯏ ꯐꯩꯖꯥꯎꯒꯤ ꯋꯥꯕꯨ ꯀꯩꯅꯣ ꯑꯩꯗꯤ ꯃꯥꯒꯤꯗꯤ ꯀꯌꯥ ꯊꯣꯏꯅ ꯈꯟꯕꯤꯗꯦ ꯃꯁꯤꯡ ꯑꯃ ꯇꯧꯕꯅꯤꯀꯣ ꯅꯨꯄꯥꯔ ꯅꯨꯄꯥ ꯅꯠꯇ ꯅꯨꯄꯤꯔ ꯅꯨꯄꯤ ꯅꯠꯇ ꯃꯆꯤꯡ ꯌꯥꯝ ꯇꯧꯕꯅꯤ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ ꯃꯥꯒꯤ ꯃꯁꯤꯡꯗꯤ ꯍꯧꯔꯛꯑꯁꯨꯅꯦ ꯏꯔꯥꯏ ꯂꯥꯏꯅ ꯅꯦꯝꯊꯅꯤ ꯀꯃꯥꯏꯅ ꯑꯗꯨꯕꯨ ꯀꯩꯅꯣ ꯃꯥꯗꯤ ꯁꯣꯝꯗ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯑꯩ ꯇꯧꯒꯦ ꯃꯗꯨꯗ ꯌꯦꯡꯉꯣ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯉꯣ ꯍꯥꯏꯕ ꯅꯪꯇ ꯑꯩꯒꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯉꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯁꯦꯜꯁꯤꯀꯤ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯇꯥ ꯇꯧꯔꯒ ꯉꯁꯤꯒꯤ ꯁꯦꯟꯗꯣꯏꯁꯤꯃ ꯄꯤꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯩ ꯇꯧꯒꯦꯕ ꯌꯦꯡꯉꯣ ꯑꯗꯨꯑꯣꯏꯗꯤ ꯏꯆꯦ ꯌꯥꯔꯒꯗꯤ ꯑꯩꯒꯤꯁꯨ ꯉꯁꯤꯒꯤ ꯁꯦꯟꯗꯣꯏ ꯄꯤꯗꯅꯕ ꯏꯆꯦꯅ ꯑꯃꯨꯛꯇ ꯇꯧ ꯍꯣꯏꯅꯦ ꯇꯧꯒꯦ ꯑꯩꯈꯣꯏꯅꯒꯤ ꯄꯨꯟꯅ ꯇꯧꯔꯗꯕꯅꯤ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯃꯤꯆꯪꯗꯗꯤ ꯆꯪꯂꯒ ꯋꯥ ꯉꯥꯡꯉꯛꯎꯀꯣ ꯍꯣꯏ ꯏꯆꯦ ꯊꯥꯕꯜ ꯂꯩꯅ ꯅꯥꯀꯜ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯇꯨꯅ ꯍꯥꯏꯖꯩ ꯂꯥꯛꯄꯕꯨ ꯎꯗꯦꯅꯤ ꯃꯗꯨꯕꯨ ꯅꯍꯥꯟꯈꯩ ꯃꯥꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯒ ꯍꯥꯏꯔꯨꯔꯕꯗꯤ ꯃꯇꯝꯁꯦ ꯍꯦꯟꯗꯤ ꯍꯦꯜꯂꯕꯅꯤ ꯍꯣꯏꯅꯦ ꯏꯆꯦ ꯃꯇꯝꯁꯦ ꯈꯔꯗꯤ ꯍꯦꯟꯗꯣꯛꯏ ꯏꯁꯥꯅ ꯈꯪꯅ ꯑꯩꯁꯨ ꯁꯣꯝꯗ ꯊꯩꯗꯣꯔꯛꯄꯅꯤ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯉꯥꯏꯍꯥꯛꯇꯤ ꯑꯣꯏꯔꯦꯕ ꯊꯦꯡꯂꯁꯨ ꯊꯦꯡꯅꯅꯦ ꯃꯍꯥꯛ ꯁꯣꯏꯗꯅꯗꯤ ꯂꯥꯛꯀꯅꯤ ꯁꯦꯟꯗꯣꯏ ꯈꯣꯝꯕꯗ ꯅꯣꯡꯇ ꯂꯦꯞꯇꯧ ꯃꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯦꯛ ꯂꯦꯞꯊꯣꯛꯎꯗꯅ ꯑꯗꯨꯅꯤ ꯍꯥꯏꯁꯤꯁꯦ ꯂꯥꯛꯈꯤꯅꯤ ꯁꯣꯏꯗꯅ ꯊꯦꯛꯇꯅ ꯂꯥꯛꯈꯤꯅꯤ ꯉꯁꯤꯗꯤ ꯃꯥ ꯇꯧꯒꯦꯕ ꯍꯦꯛꯇ ꯁꯣꯝꯒꯦ ꯁꯣꯝꯃꯣ ꯍꯥꯏꯁꯤ ꯂꯩꯔꯦ ꯑꯩꯗꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯐꯨꯗꯨ ꯃꯇꯨꯡꯗ ꯁꯠ ꯊꯥꯡꯊꯩ ꯃꯇꯨꯡ ꯑꯗꯨꯗ ꯆꯐꯨꯗꯨꯅ ꯃꯔꯣꯟ ꯂꯣꯟꯗꯨꯅ ꯂꯩ ꯊꯥꯕꯜ ꯌꯣꯜꯂꯤꯕꯁꯤ ꯆꯐꯨ ꯈꯛꯇ ꯅꯠꯇꯦ ꯂꯩꯕꯥꯛꯀꯤ ꯀꯝꯕꯤꯅꯆꯤꯡꯕꯁꯨ ꯌꯥꯎꯔꯤ ꯍꯥꯟꯅ ꯃꯥꯒꯤ ꯃꯅꯦꯝꯅ ꯁꯤꯟꯐꯝ ꯑꯁꯤ ꯄꯥꯏꯔꯝꯕꯅꯤ ꯃꯅꯦꯝ ꯑꯗꯨ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯍꯟꯖꯤꯜꯍꯧꯕꯅꯤ ꯐꯩꯖꯥꯎꯅ ꯃꯊꯪ ꯁꯦꯜ ꯑꯗꯨꯝ ꯈꯣꯝꯒꯠꯂꯛꯄꯗꯨꯗ ꯐꯤ ꯌꯣꯟꯕꯤ ꯇꯥꯊꯣꯠꯀꯤ ꯄꯣꯠꯐꯝ ꯑꯗꯨ ꯌꯧꯔꯤ ꯌꯦꯡꯂꯨꯕꯗ ꯄꯣꯠꯐꯝ ꯑꯗꯨꯗ ꯃꯤ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯥꯡꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏꯖꯩ ꯂꯩꯇꯦꯅ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯥꯕꯨ ꯅꯥꯛ ꯌꯦꯠꯇ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯂꯩꯕ ꯎꯗꯤ ꯑꯃꯨꯛ ꯍꯥꯏꯖꯩ ꯑꯩ ꯂꯥꯛꯑꯦ ꯈꯪꯕꯗꯒꯤ ꯍꯦꯛꯇ ꯃꯥꯒꯤꯁꯦ ꯂꯣꯠꯈ꯭ꯔꯤꯕ ꯖꯥꯠꯂ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯉꯔꯥꯡꯁꯨ ꯃꯥꯒꯤ ꯄꯣꯠꯐꯝꯁꯦ ꯍꯥꯡꯂꯒ ꯂꯩꯔꯝꯃꯤ ꯉꯔꯥꯡꯁꯨ ꯁꯦꯟꯗꯣꯏ ꯈꯣꯝꯗꯕ ꯑꯗꯨꯒ ꯉꯁꯤꯅ ꯂꯣꯠꯄ ꯌꯥꯝꯅ ꯍꯩꯈꯤꯕꯩ ꯋꯥꯅꯦꯕ ꯁꯤꯕꯨ ꯀꯩ ꯆꯥꯟꯅꯔꯤꯒꯦ
ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯍꯪꯉꯤ, ꯏꯆꯦ ꯔꯥꯙꯤꯌꯥ, ꯏꯅꯝꯃ ꯇꯥꯊꯣꯠꯇꯤ ꯃꯥꯕꯨ ꯀꯗꯣꯝ ꯆꯠꯈ꯭ꯔꯒꯦ? ꯍꯩꯃꯥ, ꯀꯗꯣꯝ ꯆꯠꯈꯤꯕꯅꯣ ꯎꯍꯧꯗ꯭ꯔꯦꯅ ꯑꯩꯗꯤ꯫ ꯈꯪꯍꯧꯗ꯭ꯔꯦꯅꯤ ꯕꯦꯝꯃ, ꯍꯧꯖꯤꯛ ꯋꯥꯏꯗꯗꯤ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯩ ꯂꯥꯛꯄ ꯎꯕꯗꯒꯤ ꯂꯣꯠꯈꯤꯕ ꯁꯣꯏꯗ ꯑꯣꯏꯅꯤꯕ, ꯌꯥꯝꯅ ꯉꯝꯃꯦ ꯍꯥꯏꯕ꯫ ꯀꯌꯥꯝ ꯀꯨꯏꯅ ꯃꯥꯅ ꯂꯣꯠꯄꯒꯦ ꯍꯥꯏꯗꯣ ꯌꯦꯡꯒꯦ, ꯑꯩ ꯁꯤꯗ ꯐꯝꯂꯒ ꯉꯥꯏꯒꯦꯕ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯑꯗꯨꯗ ꯁꯠꯐꯝ ꯊꯩ꯫ ꯔꯥꯙꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯩꯖꯥꯎ ꯔꯥꯅꯤꯌꯥ, ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯂꯨꯍꯣꯡꯈꯤꯔꯣꯏꯗ꯭ꯔꯥ ꯅꯪꯕꯣ? ꯀꯗꯥꯏꯗꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯗꯨꯗꯩꯁꯦ? ꯃꯪꯗ ꯐꯥꯎꯕ ꯃꯪꯗ꯭ꯔꯕ ꯋꯥꯔꯤꯅꯤ ꯃꯗꯨ꯫ ꯑꯦ, ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯤꯒꯤ ꯍꯣꯡꯉꯣꯏꯗꯧꯔꯤꯕꯅꯣ? ꯀꯩꯅꯣ ꯏꯆꯦ, ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯕꯨ ꯑꯩ ꯏꯊꯟꯇ ꯂꯨꯍꯣꯡꯕ ꯌꯥꯕ꯭ꯔꯣ? ꯂꯥꯕ ꯑꯃ ꯆꯪꯗ꯭ꯔꯣ? ꯂꯥꯕꯗꯣ ꯂꯩꯇꯦ, ꯑꯩꯅ ꯀꯨꯟꯗꯣ ꯍꯨꯛꯇꯧ ꯃꯤꯗꯣ ꯂꯩꯇꯦ꯫ ꯍꯣꯏꯅꯦꯍꯦ, ꯂꯥꯕ ꯑꯃ ꯆꯪꯉꯤꯀꯣ, ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗꯦ꯫ ꯀꯩꯅꯣ ꯅꯪꯕꯨ, ꯅꯪꯒ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯣ? ꯂꯩꯇꯦ ꯏꯆꯦ, ꯂꯩꯇꯦ, ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯊꯝꯁꯨ ꯊꯝꯃꯣꯏ, ꯁꯨꯛꯊꯝ ꯊꯝꯃꯣꯏ꯫ ꯊꯃꯣꯏꯁꯦ ꯂꯩꯃꯟ ꯑꯣꯏꯅꯕꯅꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕꯣ? ꯀꯔꯤꯒꯤ ꯊꯃꯣꯏ ꯂꯩꯃꯟ ꯑꯣꯏꯗꯣꯔꯤꯕ? ꯐꯩꯖꯥꯎꯅ ꯐꯝꯅ ꯐꯝꯅ ꯍꯦꯛꯇ ꯋꯥꯔꯤ ꯂꯤꯊꯩ꯫ ꯑꯗꯨꯕꯨ ꯔꯣꯏꯆꯦ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯇꯣꯃꯥꯂꯣ ꯀꯧꯏ꯫ ꯃꯁꯛꯄꯨꯗꯤ ꯀꯌꯥ ꯊꯣꯏꯅ ꯐꯖꯕ ꯅꯠꯇꯦ꯫ ꯃꯁꯥ ꯃꯃꯥꯏꯒꯗꯤꯅꯦ ꯈꯔ ꯃꯐꯩ, ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯄ꯫ ꯑꯩꯗꯤꯅꯦ ꯅꯨꯄꯥ ꯊꯣꯛꯄꯁꯦ ꯌꯥꯝꯅ ꯉꯥꯎꯖꯩ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯑꯩꯅ ꯇꯛꯄ ꯀꯟꯃꯟꯕꯗꯒꯤ ꯃꯥꯗꯣ ꯑꯩꯉꯣꯟꯗ ꯌꯥꯔꯛꯏ꯫ ꯊꯃꯣꯏꯅ ꯅꯨꯡꯁꯤꯖꯕ ꯈꯣꯏꯗꯥꯖꯕ ꯃꯤꯁꯛ ꯑꯃꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯛꯄꯒꯤ ꯈꯨꯅꯨꯡꯉꯥꯏ ꯑꯁꯤꯗꯤ ꯀꯔꯤꯅꯣ? ꯂꯩꯇ꯭ꯔꯕꯤꯅꯤꯀꯣ ꯏꯆꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯨꯕꯅ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛꯇ ꯑꯩꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯅ ꯂꯣꯏꯅ ꯌꯥꯏ꯫ ꯃꯥꯅ ꯁꯦꯜ ꯈꯔ ꯆꯤꯜꯂꯦ ꯄꯤꯌꯨ ꯍꯥꯏꯕꯗ ꯑꯩꯅ ꯄꯤꯕꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫ ꯃꯔꯨꯞ ꯌꯥꯎꯔꯤ, ꯃꯔꯨꯞ ꯍꯨꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇꯦ ꯍꯥꯏꯕꯗꯁꯨ ꯑꯩꯅ ꯍꯦꯛꯇ ꯄꯤ꯫ ꯀꯨꯝꯒꯤ ꯀꯨꯝꯍꯩ ꯐꯤꯌꯣꯡ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯤꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯐꯤꯔꯣꯜ ꯂꯩꯔꯒ ꯄꯤꯅꯩ ꯍꯥꯏꯗꯣ, ꯑꯩꯒꯤꯗꯤ ꯃꯗꯨ ꯅꯠꯇꯦ꯫ ꯑꯩꯅ ꯑꯣꯏꯅ ꯂꯩꯗꯨꯅ ꯄꯤꯔꯤꯕꯅꯤ ꯃꯥꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ꯫ ꯅꯨꯄꯥꯅ ꯁꯤꯅꯅꯕ ꯁꯅꯥꯒꯤ ꯂꯤꯛ ꯃꯔꯤ ꯑꯃꯁꯨ ꯑꯩꯅ ꯁꯥꯕꯤꯗꯅꯅꯦ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯤꯕ꯫ ꯃꯥꯒꯤ ꯃꯑꯣꯡ, ꯃꯥꯒꯤ ꯃꯇꯧ, ꯑꯗꯒꯤ ꯃꯥꯒꯤ ꯄꯨꯝꯅꯃꯛꯇ ꯑꯩꯕꯨꯅꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯕ ꯍꯦꯛ ꯃꯥꯜꯂꯨꯏꯗꯣ꯫ ꯋꯥꯍꯩꯗꯗꯤ ꯏꯃꯦꯡ ꯃꯦꯡꯁꯤꯟꯅꯔꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯥꯠꯂꯤꯕꯁꯦ ꯑꯩꯇꯅꯤ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯂꯣꯏ, ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯈꯤꯕ ꯄꯣꯠꯅꯤ꯫ ꯑꯗꯨꯒꯗꯤ ꯏꯆꯦ, ꯅꯪꯕꯨ ꯇꯥꯎ ꯍꯥꯏꯕ, ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯦ꯫ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯦ ꯍꯥꯏꯕ꯫ ꯑꯗꯨꯒꯨꯝꯕꯒꯤ ꯏꯪꯒꯤꯠ ꯑꯃꯗꯤꯅꯦ ꯑꯩ ꯃꯉꯣꯟꯗꯒꯤ ꯁꯨꯛꯐꯪ ꯐꯪꯈꯤꯗꯦ꯫ ꯌꯥꯝꯅ ꯆꯝꯖꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯔꯒ ꯃꯥꯗꯤ ꯏꯆꯦ ꯂꯧꯅꯝ ꯍꯩꯕ ꯃꯤꯁꯛ ꯑꯣꯏꯔꯝꯃꯦ꯫ ꯑꯌꯨꯛꯇꯨꯗ ꯑꯩ ꯎꯅꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯑꯅꯤꯁꯦ꯫ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯑꯩꯅ ꯄꯤꯈꯤ꯫ ꯃꯗꯨ ꯄꯨꯔꯒ ꯃꯥ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯀꯥꯏꯗꯤ ꯑꯩꯈꯣꯏꯅꯤ ꯁꯣꯏꯗꯅ ꯆꯦꯜꯂꯅꯤ, ꯃꯊꯪ ꯊꯥ ꯍꯧꯒꯠꯂꯛꯄ ꯉꯥꯏꯌꯨ ꯀꯥꯏꯅ ꯌꯥꯝ ꯊꯥꯖꯅ ꯍꯥꯏꯔꯝꯕꯅꯦꯕ꯫ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯊꯥꯖꯗꯅ ꯂꯩꯍꯧꯕꯅꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯈꯤꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩꯗꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗ ꯂꯦꯟꯖꯕꯤ꯫ ꯑꯗꯨꯕꯨ ꯏꯆꯦ, ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯥꯗꯣ ꯏꯆꯦ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯔꯛꯈꯤꯕ꯫ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕꯅꯤ꯫ ꯑꯩ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯈꯤꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ, ꯃꯥꯅ ꯅꯨꯡꯁꯤꯕꯗ ꯑꯗꯨꯛ ꯌꯧꯅ ꯃꯤꯅꯝꯂꯝꯂꯤꯕ ꯅꯨꯄꯤ ꯑꯇꯣꯞꯄ ꯀꯣꯏ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯈꯤꯗꯦ꯫ ꯃꯥꯅ ꯑꯩꯕꯨ ꯂꯧꯕꯤꯔꯣꯏꯗꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯑꯩꯒꯤ ꯏꯐꯝꯗ ꯃꯥꯅ ꯂꯧꯅꯝ ꯇꯧꯕꯤꯔꯝꯂꯤꯒꯦ ꯑꯁꯤꯅꯤ꯫ ꯑꯩ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ꯫ ꯊꯥ ꯑꯃ ꯁꯨꯞꯅ ꯑꯩ ꯆꯔꯥ ꯍꯦꯟꯗꯨꯅ ꯅꯨꯡꯁꯤ ꯋꯥꯀꯠ ꯃꯤꯐꯝ ꯐꯥꯎꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯈꯣꯜꯗꯣ ꯃꯥꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯗꯨꯃꯛ ꯀꯥꯏꯅ ꯂꯩꯍꯧꯏ꯫ ꯃꯥꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯑꯗꯨꯒ ꯑꯩꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯏꯇꯥ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯉꯣꯟꯗꯁꯨ ꯋꯥ ꯑꯝꯇ ꯍꯥꯏꯔꯨꯗꯦ꯫ ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯗꯣ ꯈꯪꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯇꯅ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯊꯃꯣꯏ ꯑꯁꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯗꯨꯅ ꯂꯦꯜꯂꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯅꯨꯄꯥꯗ ꯊꯥꯖꯕ ꯊꯝꯂꯔꯣꯏ ꯍꯥꯏꯗꯅ ꯑꯩ ꯈꯟꯈ꯭ꯔꯦ꯫ ꯑꯩ ꯋꯥꯁꯛꯈ꯭ꯔꯦ ꯏꯆꯦ, ꯑꯩ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯔꯦ ꯏꯆꯦ꯫ ꯃꯐꯝꯁꯤꯗ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯏꯆꯦ ꯑꯩꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯟ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯇꯞꯅ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯗꯒꯤ ꯁꯦꯟꯗꯣꯏ ꯑꯣꯏꯅ ꯆꯥꯔꯒ ꯄꯨꯟꯁꯤ ꯑꯁꯦ ꯂꯦꯟꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯈꯟꯗꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯗꯨꯛ ꯁꯥꯡꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯕ ꯇꯨꯡꯗ ꯔꯥꯙꯦꯟ ꯍꯥꯏꯔꯛꯏ, ꯌꯥꯔꯦ, ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯌꯥꯔꯦ, ꯁꯥꯡꯃꯟꯈ꯭ꯔꯦ꯫ ꯅꯪꯅ ꯁꯦꯜ ꯄꯤꯗꯧꯕ ꯑꯣꯏꯔꯗꯤ
ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯁꯥꯡꯅꯁꯨ ꯁꯥꯡꯅ ꯑꯩ ꯇꯥꯒꯤꯕ ꯑꯗꯨꯁꯨ ꯅꯠꯇꯕꯅꯤꯅ ꯌꯥꯔꯦ ꯀꯔꯤꯅꯨꯡꯒꯤ ꯍꯪꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯤ ꯍꯦꯛ ꯌꯧꯏ ꯏꯆꯦꯅ ꯍꯥꯏꯖꯤꯟꯕꯅꯤ ꯅꯅꯝꯃ ꯇꯥꯊꯣꯠꯇꯣ ꯑꯁꯣꯝ ꯆꯐꯨ ꯌꯣꯟꯕꯤ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕꯅꯤ ꯑꯗꯨꯗ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯆꯠꯂꯣ ꯌꯥꯔꯦ ꯏꯆꯦ ꯑꯗꯣ ꯑꯩ ꯊꯃꯣꯏꯗꯤ ꯀꯥꯏꯔꯤꯕꯅꯤꯀꯣ ꯅꯨꯄꯥ ꯍꯥꯏꯕ ꯖꯥꯠꯁꯦ ꯃꯄꯣꯛ ꯇꯔꯦꯠꯂꯛꯇꯁꯨ ꯑꯩ ꯊꯥꯖꯔꯣꯏꯗꯕꯅꯤ ꯑꯩ ꯊꯥꯖꯔꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯍꯣꯏꯅꯦ ꯌꯥꯔꯦꯅꯦ ꯆꯠꯂꯣ ꯌꯥꯔꯦ ꯍꯧꯒꯠꯇꯨꯅ ꯏꯆꯦ ꯍꯌꯦꯡꯈꯩꯗꯤ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯀꯥꯏꯗꯣ ꯈꯛꯄꯜꯂꯛꯀꯅꯨꯀꯣ ꯃꯗꯨ ꯇꯥꯔꯒ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯥꯏꯔꯝꯗꯨꯅ ꯐꯩꯖꯥꯎ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ ꯔꯥꯙꯦꯅ ꯍꯥꯏꯖꯩ ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯔꯤꯅꯣ ꯋꯥꯔꯤꯕꯨ ꯍꯦꯛꯇ ꯃꯁꯥꯡ ꯑꯃ ꯂꯤꯁꯤꯜꯂꯝꯃꯦ ꯍꯥꯏꯕ ꯀꯅꯥꯅ ꯃꯥꯒꯤ ꯋꯥꯔꯤꯕꯨ ꯇꯥꯅꯤꯡꯉꯦꯒꯦ ꯌꯦꯡꯉꯨꯅꯤ ꯃꯇꯧꯁꯦ ꯑꯁꯨꯝꯅ ꯍꯥꯏꯅ ꯂꯩꯍꯧꯏ ꯐꯩꯖꯥꯎ ꯔꯥꯙꯦꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯐꯨ ꯌꯣꯟꯕꯤ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯤ ꯌꯦꯡꯂꯨꯕꯗ ꯊꯥꯕꯂꯩꯒꯤ ꯃꯅꯥꯛꯇ ꯇꯥꯊꯣꯠꯁꯨ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯍꯥꯏꯖꯩ ꯂꯩꯔꯦꯅꯦ ꯁꯤꯗ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯄꯣꯠꯐꯝꯗ ꯂꯩꯒꯤꯗꯤ ꯍꯥꯏꯗꯗꯅ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯂꯩ ꯍꯥꯏꯕꯅꯤꯗ ꯑꯗꯨꯁꯨ ꯑꯩꯅ ꯁꯦꯜ ꯈꯨꯝꯕ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯉꯔꯥꯡꯁꯨ ꯈꯨꯝꯂꯝꯗꯦ ꯉꯁꯤꯗꯤ ꯂꯧꯗꯅ ꯇꯣꯛꯂꯣꯏ ꯃꯥꯒꯤ ꯊꯥꯕꯂꯩ ꯍꯥꯏꯕꯤꯁꯤꯁꯨꯅꯤ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯔꯕꯅꯤ ꯃꯥꯅ ꯁꯦꯟꯗꯣꯏ ꯍꯨꯟꯗ꯭ꯔꯤꯕꯁꯦ ꯉꯁꯤꯗꯤ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯦꯛ ꯂꯧꯕ ꯉꯝꯗ꯭ꯔꯕ ꯑꯩꯁꯦ ꯐꯩꯖꯥꯎ ꯔꯥꯅꯤ ꯅꯠꯇ꯭ꯔꯦꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯈꯣꯡ ꯃꯦꯠꯇꯨꯅ ꯍꯥꯏ ꯏꯅꯝꯃ ꯇꯥꯊꯣꯠ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯃꯃꯥꯏ ꯁꯠ ꯂꯩꯊꯣꯛꯏ ꯐꯩꯖꯥꯎꯅ ꯐꯤꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎ ꯀꯩꯅꯣ ꯌꯥꯝ ꯐꯤꯡꯅ ꯎꯏ ꯀꯩꯒꯤꯅꯣ ꯏꯅꯝꯃꯅ ꯁꯤꯗ ꯂꯣꯠꯂꯤꯕꯁꯤꯕꯣ ꯑꯩꯅꯗꯤ ꯏꯅꯝꯃꯒꯤ ꯄꯣꯠꯐꯝꯗ 이남을 ꯂꯥꯛꯄ ꯉꯥꯏꯔꯤ ꯑꯗꯨꯒ ꯁꯤꯗ ꯂꯣꯠꯂꯤꯕ ꯂꯣꯠꯇꯦꯍꯦ ꯀꯩꯗꯧꯕꯩ ꯂꯣꯠꯇꯣꯏꯅꯣ ꯁꯤꯗ ꯁꯨꯝ ꯏꯆꯦꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ ꯌꯥꯔꯦ ꯂꯣꯏꯅ ꯈꯪꯕꯖꯥꯠ ꯀꯗꯥꯏ ꯁꯦꯟꯗꯣꯏ ꯉꯔꯥꯡꯁꯨ ꯂꯩꯔꯝꯗꯦ ꯉꯔꯥꯡꯒꯤꯒ ꯄꯨꯟꯅ ꯄꯤꯔꯣ ꯐꯩꯖꯥꯎꯔꯥꯅꯤ 이남ꯃꯁꯤ ꯑꯥꯒꯅꯦ ꯌꯥꯝ ꯇꯧꯔꯛꯀꯅꯨꯀꯣ 이남아 ꯁꯠꯄꯤꯔꯣ ꯑꯩ ꯃꯊꯪ ꯌꯥꯝꯅ ꯋꯥꯠꯂꯤ 이남ꯃꯅ ꯑꯩꯕꯨ ꯃꯇꯝ ꯃꯥꯡꯍꯜꯂꯦ ꯇꯧꯔꯤꯁꯦ ꯍꯣꯏꯁꯦ ꯉꯥꯛꯇ ꯐꯝꯈꯣꯁꯦ ꯁꯤ ꯐꯛ ꯃꯁꯤꯁꯤꯗ ꯍꯦꯛꯇ ꯐꯝꯊꯔꯛꯑꯣ ꯐꯝꯂꯔꯣꯏ 이남아 ꯑꯩ ꯁꯦꯜ ꯈꯣꯝꯒꯠꯀꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤ ꯍꯥꯏꯕ ꯅꯪꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯣꯠꯊꯔꯒ ꯑꯃꯨꯛ ꯂꯩꯔꯅꯣꯃꯤ 이남아 ꯅꯪꯕꯨ ꯀꯣꯠꯊꯕ ꯅꯠꯇꯦꯕ ꯐꯝꯃꯨꯁꯦ ꯐꯩꯖꯥꯎ ꯐꯝꯃꯨ ꯍꯥꯏꯕꯒ ꯌꯥꯗꯦ ꯇꯥꯊꯣꯠꯅ ꯃꯁꯤ ꯊꯥꯕꯂꯩꯗ ꯃꯈꯨꯅꯤꯡꯅ ꯗꯛ ꯏꯜꯂꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯤꯕꯅꯤ ꯑꯗꯨꯗꯒꯤ ꯊꯥꯕꯂꯩꯅ ꯐꯩꯖꯥꯎꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ 이베마 ꯅꯪꯗꯤ ꯅꯁꯛꯀꯣꯟꯊꯣꯛꯅ ꯐꯖꯊꯣꯛꯏꯗ ꯇꯧꯔꯤꯁꯦ ꯌꯥꯔꯦ ꯏꯆꯦ ꯈꯤꯠ ꯊꯥꯒꯠꯁꯟꯅꯕꯤꯔꯛꯑꯅꯨ ꯊꯥꯒꯠꯁꯤꯟꯅꯕ ꯅꯠꯇꯤꯌꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯒꯤꯅꯤ ꯑꯣ ꯌꯥꯔꯦ ꯍꯥꯏꯕ ꯏꯆꯦ ꯅꯪꯁꯨꯅꯤ ꯁꯦꯟꯗꯣꯏ ꯍꯨꯟꯗꯕ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯈ꯭ꯔꯕꯅꯤ ꯉꯁꯤꯗꯤꯅꯦ ꯁꯦꯟꯗꯣꯏ ꯄꯤꯔꯛꯇꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯁꯦꯟꯗꯣꯏꯗꯨꯒꯤ ꯃꯍꯨꯠ ꯁꯦꯟꯗꯣꯏ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯃꯜ ꯌꯥꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯤꯔꯕꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯄꯣꯠꯅꯣ ꯄꯤꯗꯣꯏꯁꯤꯕꯨ ꯏꯆꯦ ꯅꯨꯄꯥꯅꯤꯗ ꯅꯨꯄꯥ ꯍꯥꯏꯅ ꯄꯜꯂꯛꯄꯁꯤꯗ ꯄꯥꯝꯗꯦ ꯏꯆꯦ ꯑꯩ ꯅꯨꯄꯥ ꯄꯥꯝꯗꯦ ꯑꯩ ꯅꯨꯄꯥ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯀꯩꯅꯣꯅꯦꯍꯦ ꯅꯪꯕꯣ ꯃꯁꯛ ꯃꯇꯧꯒ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯐꯖꯒꯦꯔꯥ ꯊꯤꯒꯦꯔꯥ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯅꯨꯄꯥ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯀꯗꯥꯏꯅꯣ ꯁꯦꯟꯗꯣꯏ ꯄꯤꯔꯣ ꯍꯧꯖꯤꯛ ꯑꯗꯨꯝ 이남아 ꯅꯪꯁꯨꯅꯤ ꯍꯥꯏꯁꯦ ꯁꯠ ꯄꯤꯔꯣ ꯑꯩ ꯃꯊꯪ ꯌꯥꯝꯅ ꯋꯥꯠꯂꯤ ꯇꯥꯊꯣꯠꯅ ꯃꯅꯨꯡꯗ ꯇꯥꯍꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯣꯟꯊꯣꯛꯅꯁꯨ ꯐꯤꯡꯈ꯭ꯔꯦ ꯑꯩꯅ ꯁꯤꯗ ꯂꯩꯔꯝꯃꯤꯁꯦ ꯏꯆꯦ ꯊꯥꯕꯂꯩꯒ ꯑꯩꯈꯣꯏꯅꯤ ꯅꯪꯒꯤꯅꯦ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯁꯦꯝꯁꯤ ꯍꯥꯏꯗꯅ ꯈꯟꯅꯔꯤꯕꯅꯤ ꯅꯨꯄꯥꯗꯨꯁꯨ ꯂꯩꯔꯕꯅꯤ ꯃꯁꯛ ꯃꯇꯧꯒ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯄꯥꯅꯤ ꯃꯥꯜꯂꯤꯁꯦ ꯅꯪꯕꯨ ꯄꯥꯝꯗꯦ ꯍꯥꯏꯔꯤꯔꯣ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩ ꯌꯥꯗꯣꯔꯤꯕ꯭ꯔꯕ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯃꯊꯪ ꯍꯦꯛ ꯍꯥꯏꯖꯤꯜꯂꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯖꯤꯜꯂꯛꯄ ꯋꯥꯐꯝ ꯑꯗꯨꯅ ꯐꯩꯖꯥꯎ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯁꯨꯝꯈ꯭ꯔꯦ ꯇꯞꯊꯈ꯭ꯔꯦ ꯇꯞꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯃꯁꯥꯗꯨꯅꯕꯨ ꯌꯥꯕ ꯌꯥꯔꯛꯀꯗ꯭ꯔꯅꯤ 이남아 ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪ ꯇꯞꯅ ꯌꯥꯋꯣ ꯅꯪꯅꯕꯨ ꯌꯥꯔꯕꯗꯤ ꯋꯥ ꯂꯣꯏꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯌꯥꯔꯦ ꯍꯥꯏꯕ ꯑꯁꯦꯡꯕꯒꯤ ꯌꯥꯔꯕ꯭ꯔꯅꯦ ꯌꯥꯔꯦ 이남아 ꯑꯗꯣ ꯑꯩ ꯀꯌꯥꯗꯤ ꯊꯥꯖꯐꯥꯠꯇꯦꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏ ꯃꯤ ꯑꯩꯈꯣꯏꯅꯤꯅ ꯐꯅꯕ ꯁꯤꯟꯅꯦꯕ ꯃꯃꯥꯡꯗꯁꯨ ꯑꯩ ꯊꯃꯣꯏ ꯀꯥꯏꯔꯒ ꯂꯩꯍꯧꯔꯤꯕꯅꯤ ꯑꯗꯨꯅ ꯏꯆꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯍꯟꯗꯛꯀꯤ ꯁꯤꯃꯗꯤ ꯅꯪꯕꯨ ꯁꯨꯛꯊꯥ ꯊꯥꯗꯣꯛꯂꯣꯏ ꯅꯪꯅ ꯌꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯏꯆꯦꯒ ꯑꯩꯈꯣꯏꯅꯤꯅ ꯅꯨꯄꯥꯗꯨꯗ ꯍꯦꯛꯇ ꯍꯥꯏꯔꯣꯒꯦꯀꯣ ꯍꯥꯏꯕꯤꯔꯣ ꯏꯆꯦ ꯑꯅꯤꯅꯕꯨ ꯌꯥꯅꯤꯕꯨ ꯍꯥꯏꯔꯕꯗꯤ ꯑꯩꯅꯦ ꯏꯆꯦ ꯑꯅꯤꯗꯒꯤ ꯁꯦꯟꯗꯣꯏꯒ ꯑꯝꯇ ꯂꯧꯔꯔꯣꯏ ꯑꯁꯦꯡꯕꯔꯅꯦ ꯑꯁꯦꯡꯕꯅꯤ ꯑꯗꯣ ꯁꯦꯜ ꯃꯄꯨꯝ ꯑꯗꯨꯃꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯁꯦꯟꯗꯣꯏ ꯂꯧꯔꯣꯏꯒꯦ ꯅꯨꯡꯉꯥꯏꯔꯦꯗ ꯑꯣꯟꯊꯣꯛꯅ ꯇꯥꯊꯣꯠꯅ ꯑꯗꯣ ꯐꯩꯖꯥꯎꯔꯥꯅꯤ ꯑꯩꯈꯣꯏꯅꯗꯤ ꯁꯣꯏꯗꯅ ꯍꯥꯏꯔꯅꯤ ꯌꯥꯁꯨ ꯌꯥꯔꯛꯂꯅꯤ ꯅꯪ ꯍꯔꯥꯎꯖꯧ ꯑꯗꯣ ꯑꯋꯥꯃꯟ ꯑꯣꯏꯅ ꯅꯪ ꯁꯦꯜ ꯈꯤꯇꯗꯤ ꯄꯤꯔꯝꯕ ꯌꯥꯏ ꯀꯩꯅꯣ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯄꯤꯔꯝꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯁꯦꯜ ꯈꯔ ꯄꯤꯔꯝꯃꯤ ꯁꯤꯅ ꯌꯥꯅꯕꯁꯤ ꯑꯗꯣ ꯁꯣꯏꯗꯤ ꯁꯣꯏꯍꯜꯂꯒꯨꯝꯁꯤꯀꯣ ꯁꯣꯏꯔꯣꯏ ꯁꯨꯡꯁꯣꯏ ꯍꯦꯛ ꯁꯣꯏꯔꯣꯏ
ꯂꯩꯇꯨꯝꯅꯅꯦ ꯐꯛꯂꯥꯡꯗ ꯊꯥꯕꯒꯨꯝꯕꯅꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯔꯤ ꯑꯣꯟꯊꯣꯛꯅ ꯁꯣꯏꯍꯜꯂꯅꯨ ꯏꯅꯝꯃ ꯑꯩ ꯑꯃꯨꯛꯇ ꯃꯊꯪ ꯁꯦ ꯂꯧꯈꯠꯂꯨꯈꯤꯒꯦ ꯊꯦꯡꯂꯦ ꯍꯣꯏ ꯍꯧꯒꯠꯇꯨꯅ ꯐꯩꯖꯥꯎ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯐꯩꯖꯥꯎꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯅꯍꯧꯏ ꯅꯣꯛꯅꯤꯡꯗ꯭ꯔꯤ ꯌꯦꯡꯉꯨ ꯃꯇꯧꯁꯦ ꯅꯨꯄꯥ ꯁꯦꯝꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯍꯔꯥꯎꯗꯅꯒꯁꯨ ꯇꯧꯔꯤ ꯁꯦꯝꯂꯅꯤ ꯌꯥꯝ ꯁꯦꯝꯂꯅꯤꯕ ꯃꯣꯏ ꯃꯄꯥꯃꯨꯛ ꯁꯦꯝꯃꯅꯤ ꯑꯩꯈꯣꯏꯕꯨ ꯅꯨꯄꯥ ꯁꯦꯝꯕ ꯃꯤꯗꯧꯅ ꯑꯗꯨꯅꯤ ꯍꯥꯏꯁꯤꯁꯦ ꯌꯥꯝꯅ ꯅꯣꯛꯅꯤꯡꯉꯤꯗ ꯑꯩꯗꯤ ꯁꯤꯅꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯅꯉꯣꯟꯗ ꯍꯥꯏꯗꯣ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯥꯠ ꯇꯧꯒꯦꯗꯅ ꯈꯟꯕ ꯌꯥꯝꯅ ꯍꯩꯌꯦ ꯏꯆꯦ ꯅꯪ ꯃꯥꯅ ꯍꯧꯖꯤꯛ ꯄꯤꯔꯝꯂꯤꯕ ꯁꯦꯜꯗꯣ ꯀꯌꯥꯅꯣ ꯌꯦꯡꯉꯨꯅꯦ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯂꯨꯄꯥ 50ꯅꯤ 50 ꯍꯥꯏꯕ ꯐꯔꯦꯗ ꯊꯣꯛꯅ ꯇꯪꯈꯥꯏ ꯍꯦꯛꯇ ꯌꯦꯟꯅꯔꯁꯤ ꯏꯆꯦ ꯑꯗꯨꯗꯤ 15 ꯇꯥꯔꯦꯀꯣ ꯇꯥꯔꯦꯗꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯆꯩ ꯍꯔꯥꯎꯖꯩ ꯇꯥꯊꯣꯠꯅ ꯁꯦꯜꯅꯒ ꯁꯦꯜ ꯂꯩꯇꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯗꯁꯥ ꯑꯃ ꯀꯣꯛꯂꯦ ꯑꯗꯨꯗꯤ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ ꯍꯣꯏ ꯆꯠꯂꯦꯀꯣ ꯏꯆꯦ ꯍꯥꯏꯔꯝꯗꯨꯅ ꯅꯣꯛꯃꯤ ꯍꯔꯥꯎ ꯃꯥꯒꯤ ꯄꯣꯠꯐꯝ ꯇꯝꯅ ꯆꯠꯂꯦ ꯔꯥꯙꯦꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯌꯥꯝ ꯍꯔꯥꯎꯅ ꯂꯥꯛꯏꯗ ꯐꯩꯖꯥꯎ ꯊꯦꯡꯅꯗ꯭ꯔꯣ ꯐꯩꯖꯥꯎ ꯆꯠꯈꯤꯕꯅꯤ ꯊꯦꯡꯅꯩ ꯑꯗꯨꯒ ꯅꯪ ꯑꯗꯨꯛ ꯍꯔꯥꯎꯔꯤꯕ ꯃꯔꯝ ꯂꯩ ꯀꯩ ꯃꯔꯝ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯏꯆꯦ ꯏꯃꯥ ꯍꯦꯛ ꯄꯦꯝꯃ ꯅꯨꯄꯤ ꯑꯃ ꯃꯥꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯗ ꯐꯤ ꯂꯩꯕ ꯆꯪꯂꯛꯇꯨꯅ ꯂꯦꯞꯂꯩ ꯍꯥꯏ ꯀꯔꯝꯕ ꯐꯤ ꯌꯦꯡꯁꯤꯒꯦ ꯑꯃ ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯏꯕꯦꯝꯃ ꯀꯔꯝꯕ ꯐꯤ ꯑꯣꯏꯗꯣꯏꯕ ꯏꯃꯧ ꯅꯨꯄꯤꯅ ꯏꯟꯅꯕꯅꯤ ꯑꯗꯨꯗꯤ ꯁꯤ ꯑꯣꯏꯅ ꯌꯦꯡꯂꯣ ꯁꯤꯅ ꯄꯛꯆꯅꯤ ꯑꯃ ꯍꯦꯛꯇ ꯌꯥꯔꯦ ꯏꯕꯦꯝꯃ ꯌꯨꯝꯗ ꯃꯔꯥꯡ ꯇꯧꯍꯧꯔꯤ ꯁꯨꯝꯗꯧꯕ ꯏꯆꯥ ꯅꯨꯄꯥꯅ ꯏꯃꯧ ꯅꯨꯄꯤ ꯆꯦꯜꯂꯛꯄ ꯐꯤ ꯐꯅꯦꯛꯀꯤ ꯊꯕꯛꯁꯦ ꯃꯗꯣꯝꯆꯥꯅ ꯇꯧꯔꯅꯤ ꯍꯥꯏꯗꯅ ꯂꯩꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛꯅ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯗꯅ ꯍꯥꯏꯗꯣꯔꯛꯏꯕ ꯑꯗꯨꯅ ꯈꯔ ꯊꯨꯔꯦ ꯑꯗꯨ ꯍꯦꯛꯇ ꯂꯧꯈ꯭ꯔꯒꯦ ꯃꯃꯜꯕꯨ ꯀꯌꯥꯅꯣ ꯇꯥꯊꯣꯠꯁꯨ ꯍꯦꯛꯇ ꯉꯁꯥꯏ ꯆꯥꯏꯕꯤꯅ ꯂꯨꯄꯥ 54ꯗꯒꯤ ꯁꯤꯀꯤ ꯑꯃꯠꯇ ꯇꯥꯔꯣꯏ ꯍꯥꯏꯅ ꯁꯣꯟꯈꯤꯕꯗꯨꯕꯨ ꯅꯨꯄꯤꯗꯨꯗ ꯌꯥꯅꯤ ꯈꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ 60 ꯀꯥꯏꯗꯤ ꯌꯧꯕꯅꯤ 65 ꯄꯤꯕꯤꯔꯣ ꯍꯣꯏ ꯁꯤ ꯂꯩꯔꯦ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯨꯔꯝꯂꯅꯤꯗꯩꯅꯦ ꯌꯥꯝꯅ ꯁꯤꯠꯂꯣꯀꯣ ꯏꯅꯦꯃꯨꯛ ꯆꯠꯂꯦꯍꯩ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯦ ꯇꯥꯊꯣꯠ ꯃꯊ꯭ꯋꯥꯏ ꯇꯥꯖꯔꯦ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯦ ꯐꯅꯦꯛ ꯌꯣꯟꯕꯤ ꯔꯥꯙꯦꯅ ꯍꯥꯏꯔꯛꯏ ꯅꯪꯇꯅꯤ ꯏꯕꯦꯝꯃ ꯍꯩꯁꯤꯡꯕ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯈ꯭ꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯄꯣꯠ ꯌꯣꯟꯕꯤ ꯍꯥꯏꯁꯦ ꯀꯥꯟꯅꯗꯦ ꯂꯣꯏꯁꯤꯜꯂꯒꯦ ꯌꯨꯝꯗ ꯉꯟꯇꯥꯅ ꯀꯨꯝꯒꯦ ꯍꯩꯃ ꯑꯁꯦꯡꯒꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦꯅꯦ ꯅꯪꯕꯨ ꯆꯥꯅꯃꯛꯀꯤ ꯌꯨꯝꯗ ꯀꯨꯝꯂꯒꯦ ꯍꯥꯏꯔꯤꯔꯣ ꯀꯨꯝꯕ ꯍꯥꯏꯕꯨ ꯀꯨꯝꯂꯦ ꯏꯆꯦ ꯇꯥꯊꯣꯠ ꯍꯔꯥꯎꯅ ꯐꯤ ꯈꯔ ꯌꯥꯎꯕ ꯈꯥꯎ ꯑꯗꯨꯕꯨ ꯌꯥꯟꯗꯨꯅ ꯅꯣꯛꯃꯤ ꯃꯅꯤꯡ ꯀꯥꯏꯗꯨ ꯅꯣꯝꯗꯅ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯍꯥꯏꯊꯈꯤꯔꯝꯃꯤ